mayambu ahanmaktada warina somgi maikedagi ikok nona taram nokjari hauji amuk tabirasi aikoina pujarak warida mahigi pul warigi taranipan suba tangka ngarang tangka adugi maka chatarak matamdani kula hariba maiba tamliba nupa se mad akiba phore karigidamak kiriba nanaku kungna iduna pirakliba segi warol singado paruba taruba matamda mani hena kirakpani mathangna aigi haduna magi machindagi sole magi akiba mata wasida maibaduna wa kaya mahrame kiganu karigi kiriba mahangna ikhoibu maithiba pigadaba nate mahakpo handana ikhoina maithiba pigadabani ailengisida nakhoina karigi thawai wagani haduna mana thawna piba oina wa yamna harame adubu atopa nupa amadugi makut lithekiba kaya sida kulana hena kibani asiba poloibadi yawriba makhoi mayam adubusu wahallagi makhoibu kihallagi haduna maiba amadi kulana honaba yaba honaki adubu khudimaching ase nanaku kung leibana are matabani masidasu kulana ngsinglakpa amadi khalak matamda hena sukiri makhoi gisu leipam ama leiri masigi manaktam makhoi ohum ase lae makut letheklaba nupa adudi chaina khuladu khangmadi yamna wai karigumba tanjada na heri hingning sukabli maiba manaw nupa phaibok amadi kulana mateng pangduna makut lethekraba chaina khul khangliba nupa adubu makhoina ngamba khradung orabasu yengma ngamra haduna honari adubu maiba manaw nupa sigi wakhalda karigumba wakhal amadi khalli mana khalli kungkungi mahi ase kadai phawba leibano magna tawba ngambase kadai phawbano habadu matangdi mana khaningli masidagi mangonda atamna landaba ngamdrabasu mag leiriba mari matasing mamanabasing kerol lekai gi music da hana tengban hallaga magna mateng palap amadi magna torok pathabasing ase yengi habki wakhal amasu magi wakhanda khalakli kungkungi heklan thingnabasu mana kirami bol sanafam dagi hauna mana thabak kaya am pakhikibada kungkungni yam laina laina thoppa ngamba kaya sida mana kibani masibangna aseng matanja habaduni mana ngairiba thiriba adubu kullasibudi mahagna khara makhaidi wahalamlagi habati adum khalle asomda kungkungsu magi mayum yore tungda maibse mana kullasida lahlaga leibanina kungkungsing yakta phawba pothaduna leiba ngamlaktre mangonda natrabasu khunjasing natraga magi mamada awaba tahalakadra haduna jingnabsi yamna phawi asumna ahingi matamase ngalare ngarangi ahingi matamda yawruba makhoi chaminarba miyosing ase nongalaka matamda makhoi gi yumgi miyosingda makhoina paw tamnare turenda asiba poloiba chatpa matamda laitho I tamne chati ba akiba thodok ya matho I habase makhoi gi yumgi ahalsing kerol lekai de sakhibadagi hojikti wari ase wawa laure mainosu magi yumgi miyosingda kina tamki nongalakpada atai awaba takiba chalubasing ase loina makhoi kina tambadagi hojikti wawa launare lekai asida angana matam oira phawbada numil ase chatpada mi kinare aduga amuksu kanagumba khangdaba thajadaba singna adubu chumrane haduna turelon makhoise chalubajani ngarang poloiba loiraba tung phajana waiteduna thalamlaba mangado nasidi magi makuk mapakta hogaraga lerambado makhoi amani thajadaba singna yengusillaw haduna ayuki matamadu yengubada madu urami masidaki makhoisu yamna kina chalaki lekai gi misingna tami ngarang phumluba mangadudi makok mapadu khai hawi yamna kunna tawruga lehawi haduna paw maktamne chatkadaba thokadaba mi phawba kinare karino kari matona tawrisiba haduna makhoise wakhalasi mon khan bhaunare siriba khusi asimaksu chumna naduna sibusu nate lai ongna sibani habagi wari yamachu wawa launribani mayamgi warising mathang tonga lakpadagi kungkungsu warising ase loina tare adubu mayamna sumna hainabanina mayamgi akibase karamna phansigi haduna mahak wakhan khan bahore maraksida kungkungna phana lotlabasu magna tawba thabaksing magi aronbasing magi mamanadi khangbugum towi chap chaba asengbadu karino haiba khangba ngamdragasu kungkunggi masada mahi yawbadona tawriba mahagna pangthokki haiba thabaksingda pangthokpa gamliba hadak bol sanabadasu mahagna ngamalakpa ngamlibase
ꯃꯃꯥꯁꯤꯅꯗꯤ ꯆꯤꯡꯅꯕ ꯐꯥꯎꯏ꯫ ꯃꯃꯥꯡꯗꯁꯨ ꯈꯔ ꯈꯔ ꯈꯪꯈ꯭ꯔꯕꯅꯤ꯫ ꯑꯁꯦꯡꯕꯗꯤ ꯑꯁꯤꯅ ꯑꯣꯏꯍꯜꯂꯤꯕꯅꯤꯀꯣ ꯍꯥꯏꯕꯁꯤ ꯃꯃꯥꯁꯤꯅ ꯂꯥꯛꯁꯤꯟꯕ ꯈꯪꯕ ꯉꯝꯗꯕꯒꯤꯅꯤ꯫ ꯃꯆꯥꯗ ꯀꯔꯤꯒꯨꯝꯕ ꯃꯇꯤꯛ ꯃꯌꯥꯏ ꯑꯃ ꯌꯥꯎꯏ ꯍꯥꯏꯕꯗꯤ ꯃꯃꯥꯅ ꯈꯪꯏ꯫ ꯉꯔꯥꯡ ꯑꯍꯤꯡꯒꯤ ꯃꯇꯝꯗ ꯃꯃꯥꯕꯨ ꯃꯥꯅ ꯇꯨꯝꯍꯜꯂꯝꯂꯒ ꯂꯣꯟꯅ ꯊꯣꯛꯈꯤꯕꯁꯤꯁꯨ ꯃꯃꯥꯅ ꯈꯪꯏ꯫ ꯑꯗꯨꯕꯨ ꯋꯥꯗꯤ ꯀꯔꯤꯃꯠꯇ ꯉꯥꯡꯗꯦ꯫ ꯃꯆꯥꯗꯁꯨ ꯋꯥ ꯑꯃꯠꯇ ꯃꯃꯥꯗꯨꯅ ꯍꯪꯕ ꯀꯧꯕ ꯂꯩꯇꯦ꯫ ꯃꯩꯅꯣꯁꯦ ꯀꯨꯡꯀꯨꯡ ꯈꯣꯏꯗꯤ ꯌꯥꯝꯅ ꯐꯤꯡꯅ ꯆꯦꯜꯂꯛꯏ꯫ ꯑꯗꯨꯒ ꯋꯥꯔꯤ ꯇꯝꯂꯔꯦ꯫ ꯉꯔꯥꯡꯒꯤ ꯐꯖꯅ ꯋꯥꯏ ꯇꯩꯔꯒ ꯊꯜꯂꯝꯕ ꯃꯪ ꯑꯗꯣ ꯍꯣꯒꯥꯏ ꯍꯧꯔꯦ ꯍꯥꯏ꯫ ꯍꯨꯏꯅ ꯁꯥꯅ ꯀꯩꯅꯣ ꯍꯣꯒꯥꯏꯔꯤꯕ꯭ꯔꯥ ꯈꯪꯗ꯭ꯔꯦ꯫ ꯑꯁ ꯈꯪꯗ꯭ꯔꯦ, ꯉꯔꯥꯡꯒꯤ ꯃꯇꯧ ꯑꯗꯨꯒ ꯍꯥꯏꯔꯒꯗꯤ ꯑꯩꯗꯤ ꯌꯨꯝꯗꯒꯤ ꯊꯣꯡꯒꯥꯟ ꯐꯥꯎꯕ ꯑꯉꯥꯟꯕ ꯃꯇꯝꯗ ꯊꯣꯛꯄ ꯐꯥꯎꯕ ꯀꯤꯔꯦ ꯍꯥꯏꯗꯨꯅ ꯃꯩꯅꯣꯅ ꯌꯥꯝꯅ ꯄꯥꯈꯠꯅ ꯇꯝꯃꯤ꯫ ꯀꯨꯡꯀꯨꯡꯁꯨ ꯃꯩꯅꯣꯒꯤ ꯋꯥꯗꯨ ꯇꯥꯕ ꯃꯇꯝꯗ ꯈꯪꯗꯕ ꯄꯥꯈꯠꯄ ꯁꯥꯗꯨꯅ ꯍꯥ ꯑꯁꯦꯡꯕ ꯍꯣꯒꯥꯏ ꯍꯧꯕ꯭ꯔꯥꯅꯦ ꯌꯦꯡꯉꯨꯁꯤꯔꯥ ꯍꯥꯏꯗꯨꯅ ꯃꯥꯅ ꯍꯪꯉꯤ꯫ ꯃꯩꯅꯣꯗꯤ ꯌꯥꯗꯦ꯫ ꯃꯤ ꯑꯃꯅꯤ ꯌꯦꯡꯕ ꯆꯠꯂꯨꯕꯗꯣ ꯃꯈꯣꯏꯁꯨ ꯀꯤꯗꯨꯅ ꯆꯦꯜꯂꯛꯅꯕꯅꯤ꯫ ꯑꯁ ꯈꯪꯗ꯭ꯔꯦꯕꯣ, ꯈꯨꯜ ꯑꯁꯤ ꯀꯩꯅꯣꯝꯗꯤ ꯇꯧꯔꯒꯅꯤ, ꯈꯨꯜ ꯑꯁꯤ ꯀꯩꯅꯣꯝꯗꯤ ꯇꯧꯔꯕꯅꯤꯀꯣ ꯍꯥꯏꯗꯨꯅ ꯃꯥꯁꯨ ꯄꯥꯈꯠꯅ ꯋꯥ ꯍꯥꯏꯔꯤ꯫ ꯃꯇꯝ ꯑꯁꯤꯗ ꯀꯨꯡꯀꯨꯡꯒꯤ ꯃꯃꯥꯅ ꯃꯩꯅꯣꯗ ꯍꯥꯏꯔꯝꯃꯤ, ꯃꯩꯅꯣ ꯃꯪ ꯍꯣꯒꯥꯏꯔꯝꯃꯤ ꯍꯥꯏꯔꯤꯕꯗꯨꯕꯨ ꯄꯨꯟꯅꯔꯥ? ꯃꯩꯅꯣꯅ ꯈꯨꯝꯃꯤ, ꯅꯠꯇꯦ ꯏꯃꯥꯇꯣꯟ, ꯃꯀꯣꯛ ꯊꯪꯕ ꯃꯥꯒꯤ ꯑꯁꯤꯕꯒꯤ ꯍꯛꯆꯥꯡ ꯊꯝꯕ ꯑꯗꯨꯒꯤ ꯃꯄꯥꯗꯨꯗꯅꯤ꯫ ꯏꯁ ꯈꯪꯗ꯭ꯔꯦ ꯏꯃꯥꯇꯣꯟ, ꯉꯔꯥꯡꯒꯤ ꯑꯍꯤꯡꯒꯤ ꯃꯇꯝꯗꯁꯨ ꯏꯃꯥꯇꯣꯟ ꯈꯣꯏꯗꯤ ꯈꯪꯂꯝꯕ ꯌꯥꯏ ꯈꯪꯂꯝꯗꯕ ꯌꯥꯏ, ꯌꯥꯝꯅ ꯁꯥꯊꯤꯕ ꯑꯀꯤꯕ ꯊꯧꯗꯣꯛ ꯌꯥꯝꯅ ꯊꯣꯛꯏ꯫ ꯀꯨꯡꯀꯨꯡ, ꯍꯟꯗꯛꯀꯤ ꯏꯃꯥꯟꯅꯕꯒꯤ ꯃꯤꯁꯤ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ꯫ ꯈꯨꯜ ꯑꯁꯤꯗꯁꯨ ꯃꯥꯏꯕꯁꯨ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯇꯦ꯫ ꯂꯩꯔꯤꯕ ꯈꯔ ꯈꯔ ꯈꯪꯂꯤꯕ ꯃꯥꯏꯕ ꯑꯃꯅꯤꯅꯁꯨ ꯃꯁꯤꯒꯤ ꯃꯔꯝꯗꯗꯤ ꯆꯞ ꯆꯥꯅ ꯈꯪꯕ ꯉꯝꯗ꯭ꯔ ꯃꯥꯜꯂꯦ꯫ ꯈꯨꯜ ꯑꯁꯤ ꯑꯋꯥ ꯑꯅꯥ ꯈꯨꯗꯣꯡꯊꯤꯕꯗꯤ ꯈꯔ ꯇꯥꯔꯛꯀꯗꯧꯕ ꯃꯥꯜꯂꯦ꯫ ꯑꯩꯁꯨ ꯉꯁꯤꯗꯒꯤ ꯌꯨꯝꯗꯒꯤ ꯊꯣꯛꯑꯔꯣꯏ꯫ ꯉꯔꯥꯡ ꯑꯍꯤꯡ ꯏꯃꯥꯟꯅꯕꯗꯨꯒꯤ ꯌꯨꯝꯗ ꯑꯍꯤꯡ ꯂꯦꯛꯄ ꯌꯥꯎꯔꯨꯕ ꯃꯈꯣꯏ ꯈꯔꯁꯨ ꯃꯈꯣꯏꯅ ꯉꯁꯤ ꯌꯨꯝꯂꯣꯝꯗ ꯂꯥꯛꯄ ꯃꯇꯝꯗ ꯑꯀꯤꯕꯒꯤ ꯋꯥꯔꯤ ꯌꯥꯝꯅ ꯇꯝꯃꯤ꯫ ꯈꯪꯗ꯭ꯔꯦ, ꯃꯈꯣꯏꯒꯤꯁꯦ ꯁꯣꯔꯥꯠ ꯂꯣꯏꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯌꯥꯝꯅ ꯁꯥꯊꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯒꯗꯕ ꯃꯥꯜꯂꯤ꯫ ꯀꯅꯥꯒꯨꯝꯕ ꯃꯥꯏꯕꯁꯤꯡꯅ ꯆꯥꯏꯔꯤꯕ ꯉꯥꯎꯔꯤꯕ ꯂꯥꯏꯁꯤꯡ ꯑꯁꯤ ꯐꯖꯅ ꯀꯧꯁꯤꯟꯕꯤꯔꯒ ꯊꯦꯝꯗ꯭ꯔꯕꯗꯤ ꯍꯦꯟꯅ ꯈꯨꯗꯣꯡꯊꯤꯔꯛꯀꯗ꯭ꯔꯥ ꯈꯜꯂꯤ꯫ ꯏꯃꯥꯇꯣꯟ, ꯍꯟꯗꯛꯀꯤ ꯑꯣꯏꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯕꯨ ꯏꯃꯥꯟꯅꯕꯗꯨ ꯁꯤꯕ ꯃꯇꯝꯗ ꯃꯥꯒꯤ ꯃꯁꯥꯗ ꯆꯪꯈꯤꯕ ꯌꯥꯎꯈꯤꯕ ꯁꯔꯣꯏ ꯑꯗꯣ ꯃꯥꯒꯤ ꯂꯩꯀꯥꯏꯗ ꯑꯗꯨꯝ ꯆꯥꯏꯔꯤꯕ꯭ꯔꯥ? ꯉꯔꯥꯡꯁꯨ ꯑꯁꯤꯕ ꯄꯣꯠꯂꯣꯏꯐꯝꯗ ꯌꯥꯝ ꯁꯥꯊꯤꯕ ꯊꯧꯗꯣꯛ ꯊꯣꯛꯏ꯫ ꯀꯨꯡꯀꯨꯡꯒꯤ ꯃꯃꯥꯁꯨ ꯍꯥꯏꯔꯤꯕ ꯋꯥꯁꯤꯡ ꯑꯁꯤ ꯇꯥꯕꯗ ꯃꯥꯅ ꯑꯃꯨꯛ ꯈꯨꯝꯃꯤ, ꯑꯩꯅ ꯈꯟꯕꯗꯁꯨ ꯑꯗꯨ ꯃꯥꯜꯂꯦ꯫ ꯃꯥꯒꯤ ꯃꯁꯥꯗ ꯆꯪꯂꯝꯕ ꯁꯔꯣꯏ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯂꯩꯀꯥꯏ ꯑꯁꯤꯗ ꯉꯥꯎꯔꯒ ꯀꯣꯏꯆꯥꯏ ꯆꯥꯏꯔꯕ꯭ꯔꯥ ꯀꯩꯅꯣꯝꯃ ꯇꯧꯔ ꯃꯥꯜꯂꯦ꯫ ꯏꯁ ꯃꯈꯣꯏꯅ ꯃꯊꯤ ꯐꯣꯡꯂꯕꯗꯤ ꯈꯨꯗꯣꯡꯊꯤꯕꯗ ꯅꯪꯒꯅꯤ꯫ ꯑꯗꯣ ꯃꯈꯣꯏ ꯀꯅꯥ ꯀꯅꯥꯅꯣ ꯈꯔ ꯈꯔ ꯈꯪꯕ ꯍꯩꯕꯁꯤꯡꯅ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤꯗꯤ ꯀꯧꯕ ꯆꯠꯈꯤꯗꯕ꯭ꯔꯥ? ꯃꯩꯅꯣꯅ ꯈꯨꯝꯃꯛꯏ, ꯑꯩꯈꯣꯏ ꯏꯃꯥꯅ ꯍꯥꯏꯕꯗꯗꯤ ꯊꯪꯅꯕ ꯈꯨꯜꯗꯒꯤ ꯑꯐꯥꯎꯕ ꯑꯍꯩꯕ ꯃꯥꯏꯕꯁꯤꯡ ꯐꯥꯎꯕ ꯀꯧꯔꯨꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯈꯔꯗꯤ ꯆꯠꯈꯤ ꯍꯥꯏꯅ ꯄꯥꯎ ꯇꯥꯏ꯫ ꯀꯨꯡꯀꯨꯡꯁꯦ ꯃꯁꯤ ꯐꯥꯎꯕꯗ ꯋꯥ ꯂꯥꯟ ꯀꯔꯤꯃꯠꯇ ꯉꯥꯡꯗꯦ꯫ ꯃꯍꯥꯛꯇꯤ ꯋꯥꯈꯜ ꯑꯃ ꯈꯜꯂꯤꯕꯅꯤ꯫ ꯀꯨꯡꯀꯨꯡ ꯃꯃꯥꯅꯁꯨ ꯃꯩꯅꯣꯗ ꯊꯣꯛꯀꯅꯨ ꯍꯥꯏꯔꯤ꯫ ꯑꯗꯨꯒ ꯃꯆꯥꯅꯨꯄꯥꯗꯁꯨ, ꯏꯕꯨꯡꯉꯣ ꯃꯁꯤꯒꯤ ꯃꯔꯝꯗ ꯅꯪꯕꯨ ꯀꯔꯤ ꯈꯟꯒꯦ? ꯅꯪꯒꯤ ꯑꯣꯏꯕ ꯋꯥ ꯑꯃꯠꯇꯗꯤ ꯍꯥꯏꯌꯨꯗꯅ꯫ ꯃꯃꯥꯅ ꯍꯥꯏꯔꯤꯕꯁꯤ ꯃꯆꯥꯅꯨꯄꯥꯅ ꯀꯔꯤ ꯈꯨꯝꯂꯛꯄꯅꯣ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯍꯪꯂꯤꯕ ꯋꯥꯍꯪꯅꯤ꯫ ꯀꯨꯡꯀꯨꯡꯅ, ꯏꯃꯥ ꯑꯩ ꯀꯔꯤꯃꯠꯇ ꯈꯪꯗ꯭ꯔꯦ, ꯑꯩꯁꯨ ꯊꯣꯛꯄ ꯉꯝꯃꯣꯏꯗꯣꯔꯦ, ꯑꯩꯁꯨ ꯆꯠꯄ ꯊꯣꯛꯄ ꯌꯥꯝꯅ ꯀꯤ ꯍꯥꯏꯗꯨꯅ ꯃꯥꯅ ꯋꯥꯁꯦ ꯄꯠ ꯀꯛꯊꯠꯂꯒ ꯈꯨꯝꯃꯛꯏ꯫ ꯃꯃꯥꯅ ꯇꯥꯅꯤꯡꯂꯤꯕ ꯄꯥꯎꯈꯨꯝꯗꯤ ꯃꯗꯨ ꯅꯠꯇꯦ꯫ ꯃꯆꯥꯁꯤꯅ ꯂꯣꯠꯀꯦ ꯌꯥꯎꯅ ꯂꯣꯠꯈ꯭ꯔꯕꯅꯤꯅ ꯀꯔꯤ ꯍꯥꯏꯅꯤ? ꯐꯔꯦ ꯐꯔꯦ ꯊꯣꯛꯀꯅꯨꯀꯣ, ꯏꯃꯥꯁꯨ ꯍꯟꯗꯛ ꯃꯔꯛꯇꯤ ꯀꯩꯊꯦꯜꯁꯦ ꯆꯠꯇꯕ꯭ꯔꯥ ꯀꯩꯅꯣꯝꯃ ꯇꯧꯒꯗꯣꯔꯦ꯫ ꯀꯨꯡꯀꯨꯡꯅ ꯑꯃꯨꯛ ꯈꯨꯝꯃꯤ, ꯍꯣꯏ ꯏꯃꯥ, ꯃꯇꯝ ꯈꯔ ꯂꯦꯞꯄꯤꯌꯨ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯔꯝꯕꯗꯒꯤ ꯀꯨꯡꯀꯨꯡꯁꯦ ꯃꯥꯒꯤ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯈꯔ ꯄꯥꯡꯊꯣꯛꯅꯤꯡꯕ ꯃꯥꯜꯂꯦ꯫ ꯃꯩꯅꯣ, ꯏꯃꯥ ꯑꯩ ꯃꯅꯤꯡ ꯐꯥꯎꯕ ꯆꯪꯉꯨꯒꯦ, ꯃꯅꯤꯡꯗ ꯉꯥꯛ ꯆꯪꯉꯨꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯦ ꯌꯥꯝꯅ ꯄꯤꯡꯅ ꯍꯧꯒꯠꯂꯤ꯫ ꯑꯗꯨꯒ ꯃꯅꯤꯡꯂꯣꯝꯗꯅꯤ ꯍꯥꯏꯗꯨꯅ ꯊꯣꯛꯈꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯆꯠꯂꯤꯕꯁꯤꯗꯤ ꯃꯅꯤꯡꯂꯣꯝꯗ ꯅꯠꯇꯦ꯫ ꯉꯁꯥꯏꯒꯤ ꯃꯤꯅ ꯌꯥꯝꯅ ꯀꯤꯅꯔꯤꯕ ꯃꯪ ꯑꯗꯣ ꯃꯀꯣꯛ ꯃꯛꯄꯥꯗ ꯍꯣꯒꯥꯏ ꯍꯧꯏ ꯍꯥꯏꯕꯗꯨꯒꯤ ꯃꯥꯅ ꯈꯪꯅꯤꯡꯕ ꯌꯦꯡꯅꯤꯡꯕꯗꯨꯅ ꯆꯠꯈꯤꯕꯅꯤ꯫ ꯌꯥꯝꯅ ꯊꯨꯅ ꯃꯅꯤꯡꯂꯣꯝꯗꯒꯤ ꯃꯍꯥꯛꯀꯤ ꯃꯍꯩꯒꯤ ꯄꯥꯡꯒꯜꯅ ꯃꯤꯔꯛ ꯇꯟꯖꯥ ꯇꯟꯖꯥ ꯌꯦꯡꯂꯒ ꯃꯍꯥꯛꯅ ꯆꯣꯡ ꯆꯣꯡꯗꯨꯅ ꯆꯠꯈꯤ꯫ ꯃꯤꯁꯤꯡꯁꯨ ꯌꯨꯝꯗꯒꯤ ꯀꯌꯥ ꯊꯣꯛꯅꯗꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯂꯩꯀꯥꯏ ꯑꯁꯤꯗ ꯅꯠꯇꯅ ꯈꯨꯟꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯁꯨ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯃꯊꯪ ꯍꯥꯏꯅꯈꯤꯕꯗꯒꯤ ꯋꯥ ꯋꯥ ꯂꯥꯎꯔꯦ꯫ ꯃꯈꯣꯏ ꯌꯥꯝꯅ ꯀꯤꯅꯩ꯫ ꯀꯨꯡꯀꯨꯡꯅ ꯇꯥꯟꯖꯥ ꯑꯃ ꯌꯦꯡꯂꯒ ꯑꯌꯨꯛꯀꯤ ꯃꯇꯝ ꯑꯁꯤꯗꯅꯤ ꯃꯥꯅ ꯃꯪ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯊꯨꯡꯂꯨꯔꯤꯕ꯫ ꯃꯐꯝ ꯑꯗꯨ ꯌꯧꯔꯕꯗ ꯂꯩꯔꯝꯂꯤꯕ ꯑꯍꯣꯡꯕꯁꯤꯡ ꯑꯁꯤ ꯃꯥꯅ ꯎꯔꯔꯦ꯫ ꯃꯁꯤꯗꯒꯤ
ꯇꯧꯔꯦꯅ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯃꯆꯤꯟꯗꯒꯤ ꯁꯣꯜꯂꯤ ꯌꯥꯝꯅ ꯊꯨꯅ ꯃꯗꯨꯕꯨ ꯑꯃꯨꯛ ꯇꯩꯁꯤꯟꯅꯕ ꯃꯥꯅ ꯍꯣꯠꯅꯔꯝꯃꯤ ꯇꯩꯁꯨ ꯇꯩꯁꯤꯜꯂꯝꯃꯤ ꯑꯗꯨꯒ ꯃꯊꯛꯇ ꯑꯃꯨꯛꯀ ꯏꯁꯤꯡ ꯈꯔ ꯈꯤꯛꯆꯤꯜꯂꯒ ꯇꯩꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯇꯨꯔꯦꯜꯂꯣꯝꯗ ꯀꯨꯝꯈꯤꯕ ꯃꯇꯝ ꯑꯁꯤꯗ ꯉꯁꯥꯏ ꯃꯥꯅ ꯃꯦꯟꯁꯤꯜꯂꯝꯕꯁꯤ ꯑꯃꯨꯛ ꯍꯣꯒꯥꯏꯔꯛꯏ ꯃꯁꯤꯗꯒꯤ ꯀꯨꯡꯀꯨꯡ ꯑꯁꯤ ꯏꯁꯤꯡ ꯑꯗꯨ ꯁꯣꯔꯒ ꯃꯥꯅ ꯀꯥꯈꯠꯂꯛꯄ ꯃꯇꯝꯗ ꯑꯃꯨꯛ ꯍꯣꯒꯥꯏꯔꯒ ꯂꯩꯔꯝꯕꯗꯒꯤ ꯁꯥꯎꯅꯤꯡꯕꯅ ꯀꯩꯅꯣꯝꯃ ꯇꯧꯔꯝꯃꯤ ꯌꯦꯡꯅꯕ ꯇꯥꯔꯗꯅ ꯍꯣꯒꯥꯏꯔꯛꯑꯣ ꯅꯪꯅ ꯉꯝꯂꯒ ꯍꯣꯒꯥꯏꯌꯣ ꯑꯩꯅ ꯉꯝꯂꯒ ꯅꯪꯕꯨ ꯐꯥꯕ ꯇꯥꯔꯗꯅ ꯍꯥꯏꯗꯨꯅ ꯀꯨꯡꯁꯦ ꯃꯅꯥꯛꯇ ꯂꯦꯞꯂꯒ ꯃꯥꯅ ꯉꯥꯏꯔꯝꯃꯤ ꯀꯨꯡꯀꯨꯡꯅ ꯃꯅꯥꯛꯁꯤꯗ ꯂꯦꯞꯇꯨꯅ ꯉꯥꯏꯕ ꯃꯇꯝꯗꯗꯤ ꯀꯔꯤꯃꯠꯇ ꯇꯧꯔꯛꯇꯕꯗꯒꯤ ꯑꯃꯨꯛ ꯐꯖꯅ ꯇꯩꯁꯤꯜꯂꯤ ꯑꯗꯨꯒ ꯐꯝꯗꯨꯅ ꯉꯥꯏꯔꯤ ꯑꯁꯤ ꯐꯥꯎꯕꯗ ꯀꯔꯤꯃꯠꯇ ꯇꯧꯔꯛꯇꯦ ꯃꯁꯤꯗꯒꯤ ꯑꯩ ꯂꯩꯕꯗꯒꯤ ꯀꯤꯔ ꯃꯥꯜꯂꯦ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯈꯣꯡꯊꯥꯡ ꯈꯔ ꯊꯥꯡꯕ ꯍꯧꯈ꯭ꯔꯦ ꯈꯣꯡꯊꯥꯡ ꯑꯁꯤ 5-10 ꯍꯦꯛ ꯊꯥꯡꯈꯤꯕꯒꯗꯤ ꯑꯃꯨꯛ ꯑꯣꯟꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯍꯧꯖꯤꯛꯀꯤ ꯃꯪ ꯑꯁꯤ ꯑꯃꯨꯛ ꯍꯣꯒꯥꯏꯔꯝꯂꯦ ꯃꯁꯤꯗꯅꯤ ꯃꯥꯅ ꯍꯦꯟꯅ ꯁꯥꯎꯔꯤꯕ ꯌꯥ ꯍꯥꯏꯗꯨꯅ ꯍꯦꯛꯇ ꯇꯛꯁꯤ ꯁꯣꯜꯂꯝꯃꯤ ꯃꯁꯤꯗꯒꯤ ꯃꯅꯥꯛꯁꯤꯗ ꯑꯃꯨꯛ ꯆꯠꯂꯛꯏ ꯋꯥꯏ ꯑꯁꯤ ꯇꯩꯔꯒ ꯑꯃꯨꯛꯀꯁꯨ ꯐꯝꯂꯒ ꯉꯥꯏꯔꯝꯃꯤ ꯃꯥꯅ ꯉꯥꯏꯕ ꯃꯇꯝꯗꯅ ꯀꯔꯤꯃꯠꯇ ꯊꯣꯛꯂꯛꯇꯕꯗꯒꯤ ꯀꯨꯡꯀꯨꯡꯅ ꯅꯥꯒꯤ ꯑꯀꯣꯏꯕ ꯑꯃꯗꯤ ꯈꯨꯟꯖꯥꯁꯤꯡ ꯑꯇꯩ ꯊꯣꯔꯛꯅꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯥꯅ ꯌꯦꯡꯉꯤ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯈꯔ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯌꯦꯡꯉꯤꯕꯅꯤ ꯀꯅꯥ ꯑꯃꯠꯇ ꯊꯣꯔꯛꯅꯕ ꯎꯗꯕꯗꯒꯤ ꯀꯨꯡꯀꯨꯡꯁꯤ ꯀꯗꯔ ꯑꯃ ꯇꯧꯔꯛꯏ ꯋꯥꯏ ꯑꯁꯤ ꯍꯥꯏꯐꯦꯠꯇꯪ ꯇꯩꯁꯤꯟꯅꯕ ꯁꯥꯗꯨꯅ ꯃꯍꯥꯛꯅ ꯈꯣꯡꯊꯥꯡ ꯑꯁꯤ ꯈꯔ ꯊꯥꯡꯈꯤꯕ ꯁꯥꯔꯝꯃꯤ ꯑꯗꯨꯕꯨ ꯈꯣꯡꯊꯥꯡ ꯑꯁꯤ ꯌꯥꯝꯅ ꯊꯨꯅ ꯊꯥꯡꯂꯒ ꯃꯥꯒꯤ ꯃꯥꯏꯊꯣꯡ ꯑꯁꯤ ꯄꯠ ꯑꯣꯟꯊꯣꯔꯛꯏ ꯃꯇꯝ ꯑꯁꯤꯗꯗꯤ ꯁꯛꯇꯝ ꯑꯗꯨ ꯆꯪꯁꯤꯜꯂꯛꯂꯒ ꯍꯣꯒꯥꯏꯔꯤꯕꯁꯤ ꯃꯥꯅ ꯎꯔꯝꯃꯤ ꯃꯗꯨꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗꯒꯤ ꯀꯨꯡꯀꯨꯡ ꯌꯥꯝꯅ ꯊꯨꯅ ꯆꯣꯡꯁꯤꯜꯂꯛꯏ ꯑꯗꯨꯒ ꯁꯛꯇꯝ ꯑꯗꯨꯕꯨ ꯃꯥꯅ ꯐꯥꯅꯕ ꯍꯣꯠꯅꯔꯛꯏ ꯀꯨꯡꯀꯨꯡꯅ ꯎꯈꯤꯕ ꯃꯥꯅ ꯍꯦꯛ ꯆꯣꯡꯁꯤꯜꯂꯛꯄꯗꯒꯤ ꯁꯛꯇꯝ ꯑꯁꯤ ꯌꯥꯝꯅ ꯊꯨꯅ ꯆꯣꯡꯈꯤꯅꯕ ꯇꯧꯏ ꯑꯗꯨꯕꯨ ꯅꯪꯍꯧꯗ꯭ꯔꯦ ꯀꯨꯡꯀꯨꯡꯅ ꯃꯥꯕꯨ ꯐꯥꯗꯨꯅ ꯍꯦꯛꯇ ꯃꯈꯣꯏ ꯑꯅꯤꯁꯤ ꯀꯤ ꯅꯝꯅꯕ ꯍꯣꯔꯛꯏ ꯁꯥꯔꯣꯏꯁꯤꯡꯁꯦ ꯀꯨꯡꯀꯨꯡꯕꯨ ꯎꯕꯗ ꯀꯤꯕꯅꯤ ꯃꯈꯣꯏꯕꯨ ꯂꯣꯏꯅꯔꯤꯕ ꯃꯥꯏꯕꯁꯤꯡ ꯑꯗꯨꯅ ꯇꯧꯗꯕ ꯌꯥꯗꯕ ꯊꯕꯛꯅꯤ ꯍꯥꯏꯕꯒꯤ ꯇꯧꯔꯤꯕꯅꯤ ꯀꯨꯡꯀꯨꯡꯒꯤ ꯌꯥꯝꯅ ꯁꯥꯊꯤꯕ ꯃꯥꯒꯤ ꯃꯍꯩ ꯄꯨꯕ ꯃꯑꯣꯡ ꯃꯇꯧ ꯀꯌꯥ ꯑꯁꯤꯗ ꯁꯥꯔꯣꯏꯁꯤꯡ ꯑꯁꯤꯅ ꯃꯥꯒ ꯂꯥꯟꯊꯦꯡꯅꯕ ꯀꯤꯕꯅꯤ ꯉꯁꯤꯒꯤ ꯑꯌꯨꯛꯀꯤ ꯁꯥꯔꯣꯏ ꯑꯁꯤꯃꯛꯁꯨ ꯀꯨꯡꯀꯨꯡꯅ ꯃꯈꯣꯏ ꯑꯅꯤ ꯇꯨꯔꯦꯜ ꯑꯁꯤꯗ ꯀꯤ ꯅꯝꯅꯩ ꯀꯨꯡꯀꯨꯡꯅ ꯌꯥꯝ ꯁꯥꯊꯤꯅ ꯂꯥꯛꯅꯈꯤ ꯀꯨꯡꯀꯨꯡꯅ ꯁꯥꯔꯣꯏ ꯑꯗꯨꯕꯨ ꯑꯣꯠꯄ ꯌꯥꯕ ꯑꯣꯠꯈꯤ ꯁꯥꯔꯣꯏꯗꯨ ꯃꯥꯏꯊꯤꯕ ꯄꯤꯕꯗꯒꯤ ꯃꯅꯥꯛꯁꯤꯗ ꯂꯩꯕ ꯉꯝꯗꯕꯗꯒꯤ ꯃꯍꯥꯛ ꯃꯥꯏꯕꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯃꯥꯡꯈꯤꯔꯝꯃꯤ ꯀꯨꯡꯀꯨꯡꯅ ꯑꯃꯨꯛ ꯂꯥꯛꯑꯒ ꯃꯐꯝ ꯑꯁꯤ ꯌꯥꯝꯅ ꯐꯖꯅ ꯅꯥꯟꯅ ꯇꯩꯊꯣꯛꯂꯝꯃꯤ ꯆꯠꯂꯝꯗꯥꯏꯒꯤ ꯃꯇꯝꯗꯁꯨ ꯃꯔꯨꯞ ꯑꯩꯅ ꯅꯪꯕꯨ ꯀꯟꯕ ꯉꯝꯈꯤꯗ꯭ꯔꯦ ꯅꯍꯥꯛ ꯑꯩꯕꯨꯗꯤ ꯋꯥꯔꯧꯅꯨꯀꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯑꯃꯨꯛ ꯂꯥꯛꯂꯤꯕꯁꯤꯁꯨ ꯃꯤ ꯎꯗꯅꯕ ꯀꯅꯥ ꯈꯪꯗꯅꯕ ꯇꯧꯔꯤꯕꯅꯤ ꯑꯁꯣꯝꯗꯗꯤ ꯃꯥꯏꯕ ꯃꯅꯥꯎ ꯅꯨꯄꯥ ꯐꯥꯏꯕꯣꯛ ꯑꯁꯤ ꯍꯦꯟꯅ ꯊꯋꯥꯏ ꯆꯥꯛꯂꯔꯦ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯀꯨꯜ ꯑꯁꯤ ꯃꯁꯤꯒꯤ ꯃꯇꯧ ꯑꯁꯤꯗ ꯍꯦꯟꯅ ꯀꯤꯔꯛꯏ ꯃꯈꯣꯏꯅ ꯑꯁꯣꯝꯗ ꯂꯥꯟꯊꯦꯡꯅꯕꯁꯤꯡ ꯑꯗꯨꯗꯤ ꯎꯕ ꯅꯠꯇꯦ ꯃꯤꯠꯅ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯂꯥꯏꯗꯤ ꯈꯔ ꯊꯝꯂꯤ ꯂꯥꯏꯗꯤꯁꯤꯡ ꯑꯗꯨꯗ ꯑꯍꯣꯡꯕ ꯂꯥꯛꯄ ꯃꯈꯣꯏꯅ ꯂꯦꯞꯍꯜꯂꯒ ꯊꯝꯂꯤꯕ ꯂꯥꯏꯗꯤꯁꯤꯡ ꯑꯗꯨꯅ ꯇꯨꯔꯛꯄ ꯀꯔꯤꯒꯨꯝꯕ ꯁꯛꯀꯝ ꯈꯨꯗꯝ ꯈꯔ ꯊꯝꯕꯁꯤ ꯂꯣꯏꯅ ꯁꯨꯔꯛꯄꯗꯒꯤ ꯀꯤꯕꯅꯤ ꯀꯨꯂꯅ ꯑꯣꯖꯥ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯃꯥꯏꯊꯤꯕ ꯅꯪꯂꯤꯕꯁꯤꯕꯨ ꯑꯩꯈꯣꯏꯁꯤꯕꯨ ꯈꯨꯗꯣꯡꯊꯤꯕ ꯇꯥꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯄꯥꯈꯠꯅ ꯍꯥꯏꯔꯤ ꯑꯣꯖꯥ ꯑꯁꯤꯅ ꯀꯔꯤꯃꯠꯇ ꯇꯧꯔꯣꯏ ꯆꯥꯡ ꯌꯦꯡꯂꯤꯕꯅꯤ ꯃꯥꯒꯤ ꯃꯍꯩꯁꯦ ꯀꯗꯥꯏ ꯐꯥꯎꯕ ꯍꯩ ꯍꯥꯏꯕꯗꯨ ꯌꯦꯡꯂꯤꯕꯅꯤ ꯇꯨꯔꯦꯜ ꯑꯃꯗ ꯄꯥꯡꯊꯣꯛꯄ ꯌꯥꯗꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯑꯁꯤꯕꯒꯤ ꯌꯨꯝꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯗ ꯑꯃꯨꯛ ꯀꯔꯤꯒꯨꯝꯕ ꯈꯔ ꯍꯧꯔꯒꯦ ꯃꯈꯣꯏꯒꯤ ꯌꯨꯝꯗꯃꯛ ꯊꯕꯛ ꯊꯣꯛꯂꯕꯗ ꯀꯨꯡꯀꯨꯡ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯃꯆꯥꯗꯣ ꯁꯣꯏꯗꯅꯃꯛꯀꯤ ꯂꯥꯛꯀꯅꯤ ꯃꯥꯏꯕꯁꯤꯅ ꯊꯧꯔꯥꯡ ꯑꯁꯤ ꯃꯊꯪ ꯑꯗꯨꯝ ꯌꯦꯡꯉꯤ ꯀꯨꯡꯀꯨꯡ ꯑꯁꯣꯝꯗ ꯃꯌꯨꯝ ꯌꯧꯈ꯭ꯔꯦ ꯉꯔꯥꯡ ꯃꯤ ꯁꯤꯔꯒ ꯉꯁꯤꯁꯦ ꯑꯁꯤꯕ ꯍꯪꯕꯒꯤ ꯄꯥꯎ ꯍꯪꯕ ꯃꯤ ꯌꯥꯝꯅ ꯂꯥꯛꯅꯕꯗꯣ ꯑꯃꯠꯇ ꯂꯥꯛꯄ ꯉꯝꯅꯗ꯭ꯔꯦ ꯌꯨꯝꯒꯤ ꯃꯤꯑꯣꯏꯁꯤꯡ ꯈꯛꯇꯃꯛ ꯃꯈꯣꯏꯅ ꯃꯥꯡꯒꯣꯟꯗ ꯐꯝꯗꯨꯅ ꯐꯛꯄꯨ ꯊꯥꯗꯨꯅ ꯀꯞꯂꯤ ꯀꯅꯥꯃꯠꯇ ꯑꯁꯤꯕ ꯍꯪꯕ ꯂꯥꯛꯇ꯭ꯔꯦ ꯀꯨꯡꯀꯨꯡꯗꯤ ꯌꯨꯝ ꯌꯧꯈ꯭ꯔꯕ ꯇꯨꯡꯗ ꯉꯥꯏꯍꯥꯛꯀ ꯇꯨꯃꯤꯟꯅ ꯂꯩꯇꯥꯕ ꯉꯝꯗ꯭ꯔꯦ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯑꯋꯥꯕ ꯇꯥꯔꯛꯀꯗ꯭ꯔꯥ ꯀꯔꯤ ꯊꯣꯛꯀꯗꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯑꯁꯤ ꯌꯥꯝꯅ ꯈꯜꯂꯤ ꯍꯥꯏꯕꯒ ꯇꯧꯕꯒ ꯑꯁꯣꯝꯗꯗꯤ ꯃꯥꯏꯕꯁꯤꯅ ꯊꯧꯔꯥꯡ ꯁꯤꯟꯈ꯭ꯔꯦ ꯃꯇꯝ ꯑꯁꯤ ꯑꯌꯨꯛꯀꯤ ꯆꯥꯛ ꯊꯣꯡꯅꯕ ꯆꯥꯛ ꯆꯥꯅꯔꯝꯗꯥꯏꯒꯤ ꯃꯇꯝ ꯑꯣꯏꯔꯛꯄ ꯃꯇꯝꯅꯤ ꯁꯤꯔꯤꯕ ꯏꯃꯨꯡ ꯑꯁꯤꯒꯤ ꯃꯈꯣꯏꯒꯤ ꯃꯔꯤ ꯃꯇꯥꯁꯤꯡ ꯑꯔꯥꯞꯄꯗ ꯂꯩꯕ ꯌꯥꯎꯏ ꯃꯈꯣꯏꯗꯤ ꯉꯁꯤꯇꯃꯛ ꯂꯥꯛꯄꯅꯤ ꯊꯣꯏꯗꯣꯛꯅ ꯃꯁꯤꯒꯤ ꯃꯔꯝꯗꯁꯨ ꯈꯪꯗꯦ ꯃꯈꯣꯏ ꯌꯧꯔꯛꯄꯁꯨ ꯀꯨꯏꯗꯦ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯃꯁꯨ ꯌꯥꯎꯔꯤ ꯃꯍꯥꯛꯅ ꯏꯃꯨꯡꯗ ꯆꯥꯛꯁꯪꯗ ꯆꯥꯛ ꯊꯣꯡꯕꯒꯤ ꯊꯕꯛ ꯇꯧꯔꯤ ꯃꯅꯥꯛꯇ ꯃꯧ ꯑꯃꯁꯨ ꯏꯟꯁꯥꯡ ꯅꯥꯄꯤ ꯁꯦꯝꯕꯗ ꯃꯇꯦꯡ ꯄꯥꯡꯂꯤ ꯃꯪꯒꯣꯜꯂꯣꯝꯗꯅ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯗꯨꯒꯤ ꯃꯃꯥꯍꯣꯏ ꯃꯄꯥꯍꯣꯏ ꯑꯗꯨꯒ ꯁꯤꯔꯤꯕ ꯅꯨꯄꯥ ꯑꯁꯤꯒꯤ ꯌꯨꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤ
ꯃꯈꯣꯏꯁꯨ ꯈꯪꯅꯤꯡꯕꯗꯒꯤ ꯍꯪꯉꯤ꯫ ꯑꯁꯤꯕ ꯍꯪꯕꯕꯨ ꯃꯤ ꯏꯔꯥꯛ ꯂꯥꯛꯇꯦꯗ ꯍꯥꯏꯗꯨꯅ ꯍꯥꯏ꯫ ꯃꯇꯝ ꯑꯁꯤꯗ ꯃꯤ ꯁꯤꯗꯕ ꯌꯨꯝꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯋꯥ ꯑꯁꯤ ꯈꯔ ꯊꯩꯗꯣꯛꯂꯒ ꯅꯨꯡꯊꯤꯟꯗ ꯂꯥꯛꯄ ꯌꯥꯏꯗ, ꯑꯌꯨꯛꯇꯁꯨ ꯃꯤ ꯈꯔ ꯂꯥꯛꯂꯕꯅꯤ, ꯅꯈꯣꯏ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ꯫ ꯃꯁꯤꯗ ꯊꯣꯛꯂꯤꯕ ꯑꯀꯤꯕꯒꯤ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤꯗꯤ ꯃꯈꯣꯏꯅ ꯍꯥꯏꯗꯣꯛꯇ꯭ꯔꯦ꯫ ꯑꯁꯨꯝꯅ ꯆꯥꯛꯁꯪꯗ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯁꯤꯅ ꯆꯥꯛ ꯊꯣꯡꯂꯤ꯫ ꯃꯤ ꯁꯤꯔꯕꯅꯤꯅ ꯏꯆꯝ ꯆꯝꯕ ꯏꯟꯁꯥꯡꯅꯤ ꯃꯈꯣꯏꯅ ꯊꯣꯡꯂꯤꯕꯁꯦ꯫ ꯏꯟꯁꯥꯡ ꯁꯦꯝꯂꯤꯕ ꯃꯧ ꯑꯗꯨꯅ ꯁꯤꯔꯤꯕ ꯅꯨꯄꯥꯗꯨꯒꯤ ꯃꯌꯥꯝꯕꯒꯤ ꯅꯨꯄꯤꯅꯤ꯫ ꯍꯧꯖꯤꯛꯃꯛꯀꯤ ꯑꯣꯏꯅꯗꯤ ꯌꯨꯝ ꯑꯁꯤꯗ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯗ ꯈꯔ ꯇꯝꯅꯕꯒꯤ ꯃꯑꯣꯡ ꯇꯧꯈꯤꯕꯗꯨ ꯅꯠꯇꯅ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤꯗꯤ ꯇꯝꯅꯕꯁꯤ ꯀꯟꯅ ꯇꯧꯗ꯭ꯔꯤꯉꯩ ꯃꯇꯝꯅꯤ꯫ ꯃꯍꯥꯛꯅ ꯆꯥꯛ ꯊꯣꯡꯂꯤꯕꯤ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯗꯨꯗ ꯅꯪ ꯉꯥꯛꯇꯪ ꯇꯧꯔꯝꯃꯨ, ꯑꯩ ꯏꯁꯤꯡ ꯑꯃꯇ ꯁꯣꯛꯈꯤꯒꯦ ꯍꯥꯏꯗꯨꯅ ꯃꯧꯁꯦ ꯊꯣꯔꯛꯄ ꯃꯇꯝꯅꯤ꯫ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯁꯤꯗꯤ ꯆꯥꯛ ꯑꯗꯨꯝ ꯊꯣꯡꯂꯤ꯫ ꯃꯥꯅ ꯆꯥꯛ ꯊꯣꯡꯂꯤꯉꯩ ꯃꯇꯝ ꯑꯁꯤꯗꯅꯤ ꯆꯥꯛꯁꯪꯒꯤ ꯊꯣꯡꯅꯥꯎ ꯑꯁꯤ ꯈꯔ ꯉꯥꯁꯤꯜꯂꯒ ꯂꯩꯕꯅꯤ꯫ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗꯗꯤ ꯊꯣꯡꯅꯥꯎ ꯑꯁꯤ ꯇꯞꯅ ꯍꯥꯡꯗꯣꯔꯛꯏ꯫ ꯃꯈꯣꯜ ꯊꯣꯛꯅ ꯊꯣꯡꯅꯥꯎ ꯑꯗꯨꯅ ꯍꯥꯡꯗꯣꯔꯛꯄꯗꯗꯤ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯁꯤꯅ ꯅꯨꯡꯁꯤꯠ ꯁꯤꯠꯂꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯥꯅ ꯌꯦꯡꯉꯤ꯫ ꯅꯨꯡꯁꯤꯠ ꯀꯔꯤꯃꯠꯇ ꯁꯤꯠꯇꯦ꯫ ꯃꯁꯤꯗꯒꯤ ꯀꯔꯤꯅꯣꯅꯦ ꯉꯥꯏꯍꯥꯛꯇꯪꯁꯨ ꯈꯜꯂꯤ꯫ ꯃꯈꯥ ꯇꯥꯅ ꯃꯥꯒꯤ ꯆꯥꯛ ꯊꯣꯡꯕ ꯑꯇꯩ ꯊꯕꯛꯁꯤꯡ ꯇꯧꯔꯤ꯫ ꯇꯟꯖꯥ ꯑꯁꯤꯗ ꯍꯥꯡꯗꯣꯛꯂꯝꯕ ꯊꯣꯡꯅꯥꯎ ꯑꯁꯤ ꯑꯃꯨꯛ ꯇꯞꯅ ꯂꯣꯟꯁꯤꯜꯂꯛꯄꯒꯤ ꯃꯈꯣꯜ ꯑꯁꯤ ꯊꯣꯔꯛꯏ꯫ ꯃꯁꯤꯗ ꯅꯨꯄꯤ ꯑꯁꯤ ꯑꯃꯨꯛꯀꯁꯨ ꯌꯦꯡꯉꯤ꯫ ꯀꯩꯅꯣꯅꯦ ꯅꯨꯡꯁꯤꯠ ꯁꯤꯠꯇꯅ ꯊꯣꯡꯅꯥꯎ ꯑꯁꯤ ꯑꯗꯨꯝ ꯁꯥꯟꯅꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯥꯁꯤ ꯈꯜꯂꯛꯏ꯫ ꯑꯗꯨꯗꯒꯤ ꯉꯥꯁꯤꯜꯂꯝꯕ ꯊꯣꯡꯅꯥꯎ ꯑꯁꯤ ꯄꯣꯅꯥ ꯊꯥꯗꯨꯅ ꯃꯥꯅ ꯂꯣꯟꯁꯤꯟꯈ꯭ꯔꯦ꯫ ꯑꯃꯨꯛ ꯃꯥꯒꯤ ꯆꯥꯛ ꯊꯣꯡꯕ ꯑꯇꯩ ꯊꯕꯛꯁꯤꯡ ꯃꯈꯥ ꯇꯥꯔꯤ꯫ ꯇꯟꯖꯥ ꯑꯁꯤꯗꯅ ꯃꯅꯤꯡꯊꯣꯡ ꯐꯥꯎꯗꯣꯛꯄ ꯌꯥꯕ ꯆꯥꯛꯁꯪꯒꯤ ꯊꯣꯡ ꯑꯃ ꯄꯥꯜꯂꯤ꯫ ꯃꯁꯤꯒꯤ ꯊꯣꯡ ꯑꯁꯤ ꯑꯃꯨꯛ ꯉꯥꯁꯤꯜꯂꯒ ꯂꯩꯕꯁꯤ ꯇꯞꯅ ꯍꯥꯡꯗꯣꯔꯛꯏ꯫ ꯑꯗꯨꯒ ꯂꯣꯟꯁꯤꯟꯕ ꯃꯇꯝꯗꯅ ꯃꯈꯣꯜ ꯑꯁꯤ ꯈꯔ ꯀꯟꯅ ꯒꯝ ꯂꯣꯟꯁꯤꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯇꯣꯏꯅ ꯇꯧꯈꯠꯂꯛꯄꯗꯗꯤ ꯆꯥꯛ ꯊꯣꯡꯂꯤꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯁꯤ ꯀꯤꯈꯠꯂꯛꯏ꯫ ꯃꯁꯤꯗꯤ ꯃꯇꯥ ꯑꯃꯅꯤ, ꯃꯁꯤꯗꯤ ꯃꯇꯥ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯤ ꯍꯦꯛꯇ ꯑꯀꯤꯕ ꯐꯥꯎꯔꯛꯏ꯫ ꯆꯥꯛꯁꯪꯗ ꯂꯩꯕ ꯉꯝꯗꯕꯗꯒꯤ ꯅꯨꯄꯤ ꯃꯆꯥ ꯑꯁꯤ ꯃꯥꯡꯒꯣꯜꯂꯣꯝꯗ ꯃꯍꯥꯛ ꯌꯥꯝꯅ ꯐꯤꯡꯅ ꯆꯦꯟꯊꯣꯔꯛꯏ꯫ ꯃꯍꯥꯛꯅ ꯈꯔ ꯐꯤꯡꯅ ꯆꯦꯟꯊꯣꯔꯛꯄꯗꯨ ꯎꯕꯗ ꯃꯥꯒꯤ ꯃꯃꯥ ꯃꯄꯥ ꯑꯃꯗꯤ ꯃꯤ ꯁꯤꯔꯕ ꯌꯨꯝꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯀꯩꯗꯧꯔꯦ ꯏꯕꯦꯝꯃ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯇꯝ ꯑꯁꯤꯗ ꯃꯈꯣꯏ ꯈꯔ ꯌꯥꯝꯅ ꯐꯝꯂꯤꯕꯅꯤꯅ ꯀꯩꯁꯨꯝ ꯅꯠꯇꯦꯗ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ꯫ ꯏꯅꯝꯃꯗꯤ ꯃꯍꯥꯛꯅ ꯃꯅꯝ ꯑꯗꯨ ꯍꯪꯕ ꯑꯣꯏꯅ ꯊꯣꯛꯈꯤ꯫ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯃꯅꯝ ꯑꯗꯨ ꯏꯁꯤꯡ ꯁꯣꯛꯔꯒ ꯂꯥꯛꯂꯦ꯫ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯃꯛ ꯄꯨꯟꯅ ꯆꯥꯛꯁꯪꯗ ꯆꯠꯂꯛꯏ꯫ ꯆꯥꯛꯁꯪꯗ ꯃꯈꯣꯏ ꯑꯅꯤ ꯂꯩꯔꯤꯉꯩ ꯃꯅꯝ ꯑꯁꯤꯗ ꯃꯥꯅ ꯋꯥꯔꯤ ꯇꯝꯃꯤ꯫ ꯆꯥꯛꯁꯪ ꯑꯁꯤ ꯀꯩꯅꯣꯝꯃ ꯇꯧꯏ ꯏꯅꯝꯃ, ꯏꯅꯝꯃꯅ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯈꯤꯕꯗꯣ ꯃꯇꯝ ꯑꯁꯤꯗ ꯊꯣꯡꯅꯥꯎ ꯑꯁ ꯈꯪꯗꯦ ꯃꯁꯥ ꯃꯇꯣꯝꯇ ꯍꯥꯡꯗꯣꯔꯛꯏ, ꯑꯃꯨꯛ ꯂꯣꯟꯁꯤꯜꯂꯤ꯫ ꯋꯥꯗꯣ ꯍꯥꯏꯔꯛꯄꯗ ꯃꯅꯝ ꯑꯗꯨꯗꯤ ꯉꯔꯥꯡꯒꯤ ꯅꯨꯃꯤꯗꯥꯡꯗꯁꯨ ꯑꯀꯤꯕ ꯌꯥꯝꯅ ꯊꯣꯛꯈꯤꯕ, ꯑꯗꯨꯒ ꯃꯤꯅꯁꯨ ꯃꯐꯝ ꯑꯁꯤꯗ ꯀꯤꯗꯨꯅ ꯂꯥꯛꯅꯗꯕ ꯀꯌꯥꯁꯦ ꯂꯣꯏꯅ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯑꯁꯦꯡꯕ ꯇꯧꯕ꯭ꯔꯥ, ꯑꯁꯦꯡꯕ ꯇꯧꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯂꯩꯁꯥꯕꯤ ꯑꯗꯨꯅ ꯈꯔ ꯀꯤꯅ ꯇꯧꯏ, ꯃꯁꯤꯕꯨ ꯇꯧꯅꯕ꯭ꯔꯥꯕ? ꯃꯤ ꯁꯤꯕ ꯃꯇꯝꯗ ꯌꯨꯝꯗ ꯀꯩꯗ ꯃꯊꯤ ꯐꯣꯡꯕ ꯇꯝꯅꯕ ꯀꯥꯏꯗꯕ ꯇꯧꯕ꯭ꯔꯥꯕ? ꯃꯧ ꯑꯗꯨꯅ ꯑꯃꯨꯛ ꯈꯨꯝꯃꯤ꯫ ꯈꯪꯗꯦ, ꯃꯃꯥꯡꯗꯗꯤ ꯃꯤ ꯁꯤꯕ ꯌꯥꯝꯅ ꯇꯥꯈꯤ, ꯑꯩꯈꯣꯏ ꯌꯨꯝꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤꯒꯨꯝꯕꯗꯤ ꯇꯥꯗꯦ꯫ ꯌꯦꯡꯁꯤ, ꯏꯕꯥꯅꯤ ꯂꯩꯕ ꯀꯥꯟꯗ ꯌꯦꯡꯁꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯁꯦ ꯆꯥꯛꯁꯪ ꯑꯁꯤꯗ ꯃꯤꯀꯨꯞ ꯅꯥꯍꯣꯝꯁꯤꯡꯅ ꯂꯩꯔꯤ꯫ ꯃꯈꯣꯏ ꯑꯅꯤꯇꯃꯛ ꯂꯩꯕ ꯃꯇꯝ ꯑꯁꯤꯗꯁꯨ ꯆꯥꯛꯁꯪ ꯑꯁꯤꯒꯤ ꯊꯣꯡ ꯑꯁꯤ ꯑꯃꯨꯛ ꯍꯥꯡꯗꯣꯔꯛꯏ꯫ ꯍꯟꯗꯛꯃꯛꯇꯤ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯎꯃꯤꯟꯅꯕꯗꯒꯤ ꯀꯤꯕ ꯍꯦꯟꯕꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯒ ꯃꯈꯣꯏ ꯑꯅꯤꯃꯛ ꯃꯄꯥꯟꯂꯣꯝꯗ ꯆꯦꯟꯊꯣꯔꯛꯏ꯫ ꯃꯈꯣꯏꯅ ꯂꯥꯎꯔꯒ ꯆꯦꯟꯊꯣꯔꯛꯄꯁꯤ ꯇꯥꯕꯗ ꯃꯈꯣꯏꯒꯤ ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯀꯩꯗꯧꯔꯦ ꯍꯪꯉꯤ꯫ ꯃꯁꯤꯗꯒꯤ ꯑꯅꯤ ꯑꯗꯨꯅ ꯀꯤꯅ ꯆꯥꯛꯁꯪꯗ ꯇꯝꯅꯩ꯫ ꯆꯥꯛꯁꯪꯗ ꯊꯣꯡꯅꯥꯎ ꯑꯁꯤ ꯃꯁꯥ ꯃꯇꯣꯝꯇ ꯍꯥꯡꯗꯣꯔꯛꯏ, ꯑꯃꯨꯛ ꯂꯣꯟꯁꯤꯜꯂꯤ ꯍꯥꯏꯗꯨꯅ ꯇꯝꯃꯤ꯫ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯄꯨꯟꯅ ꯏꯃꯨꯡ ꯆꯠꯂꯛꯏ꯫ ꯑꯗꯨꯒ ꯆꯥꯛꯁꯪꯗ ꯇꯧꯔꯤꯕ ꯑꯍꯣꯡꯕꯁꯤꯡ ꯑꯁꯤ ꯃꯈꯣꯏꯅ ꯌꯦꯡꯉꯤ꯫ ꯌꯨꯝꯒꯤ ꯃꯤꯑꯣꯏꯁꯤꯡ ꯂꯩꯅ ꯊꯣꯡꯅꯥꯎ ꯑꯁꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯃꯨꯛ ꯍꯥꯡꯗꯣꯛ ꯑꯃꯨꯛ ꯂꯣꯟꯁꯤꯟ ꯑꯗꯨꯝ ꯇꯧꯕꯒꯤ ꯃꯈꯣꯜ ꯑꯁꯤ ꯃꯈꯣꯏꯁꯨ ꯇꯥꯔꯔꯦ, ꯎꯁꯨ ꯎꯔꯔꯦ꯫ ꯃꯁꯤꯗꯒꯤ ꯌꯨꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯤ ꯍꯦꯟꯅꯁꯨ ꯀꯤꯔꯦ꯫ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯃꯔꯤ ꯃꯇꯥ ꯂꯥꯛꯂꯤꯕꯁꯤꯡ ꯑꯁꯤꯁꯨ ꯍꯦꯟꯅ ꯊꯋꯥꯏ ꯋꯥꯔꯝꯃꯤ꯫ ꯀꯔꯤ ꯃꯇꯧꯅ ꯇꯧꯔꯤꯁꯤꯕꯨ ꯍꯥꯏꯗꯨꯅ ꯃꯈꯣꯏꯒꯤ ꯋꯥꯈꯜꯗ ꯈꯟꯕ ꯍꯧꯔꯛꯏ꯫ ꯑꯃꯝꯕꯁꯨ ꯅꯠꯇꯕ ꯑꯉꯥꯟꯕ ꯃꯇꯝ ꯑꯁꯤꯗ ꯐꯥꯎꯕ ꯇꯝꯅꯕꯁꯤꯗ ꯍꯦꯟꯅ ꯀꯤꯕꯅꯤ꯫ ꯌꯨꯝꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯉꯁꯥꯏ ꯀꯅꯥꯅꯣ ꯃꯥꯏꯕ ꯀꯧꯕ ꯆꯠꯀꯅꯤ ꯍꯥꯏꯕ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯂꯥꯛꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯀꯤꯅ ꯍꯥꯏꯔꯤ꯫ ꯑꯃꯅ ꯈꯨꯝꯃꯤ, ꯃꯈꯣꯏ ꯅꯍꯥ ꯈꯔ ꯑꯃꯒ ꯑꯍꯜ ꯈꯔ ꯑꯃꯒ ꯆꯠꯈꯤꯕꯅꯤ, ꯍꯧꯖꯤꯛ ꯐꯥꯎꯕꯒꯤꯗꯤ ꯂꯥꯛꯇ꯭ꯔꯤ꯫ ꯃꯈꯣꯏ ꯂꯥꯛꯑꯒ ꯐꯖꯅ ꯌꯦꯡꯍꯟꯁꯤ, ꯌꯨꯝꯁꯤ ꯀꯩꯅꯣꯝꯃ ꯇꯧꯔꯦ ꯍꯥꯏꯗꯨꯅ
ꯃꯈꯣꯏꯅ ꯀꯤꯅ ꯋꯥ ꯍꯥꯏꯔꯔꯤ ꯏꯃꯨꯡꯗ ꯂꯩꯕ ꯉꯝꯗꯕꯗꯒꯤ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯃꯪꯒꯣꯜꯗ ꯄꯨꯟꯅ ꯂꯩꯔꯤ ꯃꯪꯒꯣꯜꯗ ꯂꯩꯔꯕꯁꯨ ꯍꯦꯟꯅ ꯀꯤꯔꯤ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡ ꯈꯨꯟꯇꯥꯛ ꯂꯥꯟꯁꯤꯕꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ ꯌꯨꯝ ꯑꯁꯤꯗ ꯀꯅꯥꯁꯨ ꯂꯥꯛꯅꯗꯦ ꯍꯦꯟꯅ ꯑꯗꯨꯝ ꯃꯈꯣꯏꯁꯨ ꯀꯤꯕꯗꯒꯤ ꯃꯐꯝ ꯑꯁꯤꯗ ꯆꯪꯂꯛꯇꯕꯅꯤ ꯑꯁꯤꯕꯒꯤ ꯍꯪꯕ ꯐꯥꯎꯕ ꯂꯥꯛꯇꯕꯅꯤ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗꯗꯤ ꯃꯥꯏꯕ ꯀꯧꯕ ꯆꯠꯈꯤꯕ ꯃꯈꯣꯏ ꯈꯔ ꯑꯗꯨ ꯂꯥꯛꯂꯦ ꯃꯥꯏꯕꯗꯨꯁꯨ ꯄꯨꯟꯅ ꯌꯥꯎꯔꯛꯏ ꯑꯗꯨꯒ ꯌꯨꯝ ꯑꯁꯤꯗ ꯉꯔꯥꯡ ꯃꯤ ꯁꯤꯈꯤꯕꯒ ꯃꯤ ꯁꯤꯕ ꯅꯨꯃꯤꯠꯇꯒꯤ ꯉꯁꯤ ꯐꯥꯎꯕꯗ ꯑꯍꯣꯡꯕ ꯀꯌꯥ ꯑꯃ ꯂꯩꯔꯤꯕ ꯌꯥꯝꯅ ꯇꯝꯅꯔꯤꯕ ꯀꯤꯍꯜꯂꯤꯕ ꯀꯌꯥ ꯑꯃ ꯇꯧꯔꯤꯕꯁꯤ ꯑꯃꯨꯛꯇꯤ ꯌꯦꯡꯕꯤꯌꯨ ꯍꯥꯏꯗꯨꯅ ꯃꯥꯏꯕꯁꯤꯗ ꯌꯦꯡꯍꯜꯂꯝꯃꯤ ꯃꯥꯏꯕꯁꯤꯅꯁꯨ ꯃꯌꯥꯝꯒꯤ ꯋꯥꯈꯜꯗ ꯑꯀꯤꯕ ꯐꯥꯎꯔꯤꯕ ꯀꯌꯥ ꯑꯁꯤꯕꯨ ꯊꯦꯝꯃꯤ ꯀꯔꯤꯃꯇ ꯋꯥꯔꯒꯅꯨ ꯑꯩ ꯂꯥꯛꯂꯕꯅꯤꯅ ꯑꯩꯅ ꯐꯅꯕ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯃꯥꯏꯕꯁꯤꯅ ꯃꯥꯒꯤ ꯄꯨꯔꯛꯄ ꯄꯣꯠꯆꯩꯁꯤꯡ ꯑꯁꯤꯒ ꯌꯨꯝ ꯑꯁꯤꯗ ꯀꯔꯤ ꯇꯧꯔꯤꯕꯅꯣ ꯃꯤ ꯍꯦꯛ ꯁꯤꯈꯤꯕꯒ ꯇꯝꯅꯕ ꯀꯌꯥ ꯑꯃ ꯇꯧꯔꯤꯕꯁꯤ ꯀꯔꯝꯅ ꯑꯣꯏꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯌꯦꯡꯉꯤ ꯉꯥꯏꯍꯥꯛꯇꯪ ꯌꯦꯡꯂꯕ ꯃꯇꯨꯡ ꯃꯥꯏꯕꯁꯤꯅ ꯍꯥꯏꯔꯛꯏ ꯑꯣ ꯌꯨꯝ ꯑꯁꯤꯗꯤ ꯂꯥꯏ ꯇꯤꯟꯐꯝ ꯑꯣꯏꯔꯦꯗꯅ ꯀꯔꯤꯃꯇ ꯋꯥꯕꯤꯒꯅꯨ ꯑꯩꯅ ꯌꯥꯝ ꯊꯨꯅ ꯇꯥꯟꯊꯣꯛꯀꯦ ꯂꯥꯏ ꯃꯆꯥ ꯑꯃꯇꯪ ꯈꯨꯔꯨꯝꯅꯕ ꯇꯧꯒꯦ ꯑꯩꯒꯤ ꯄꯣꯠꯆꯩꯁꯤꯡꯗꯣ ꯑꯃꯨꯛꯇ ꯁꯦꯝ ꯁꯥꯒꯦ ꯍꯥꯏꯗꯨꯅ ꯃꯥꯏꯕꯁꯦ ꯃꯥꯒꯤ ꯄꯣꯠꯆꯩꯁꯤꯡ ꯁꯦꯝ ꯁꯥꯗꯨꯅ ꯂꯥꯏ ꯈꯨꯔꯨꯝꯅꯕ ꯇꯧꯔꯤ ꯃꯌꯥꯝ ꯑꯁꯤꯅ ꯌꯨꯝꯗ ꯂꯥꯏ ꯇꯤꯟꯐꯝ ꯑꯣꯏꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯁꯤ ꯇꯥꯕꯗ ꯍꯦꯟꯅꯁꯨ ꯀꯤꯔꯤ ꯃꯥꯏꯕꯁꯤꯅ ꯊꯋꯥꯏ ꯇꯥꯅ ꯍꯣꯠꯅꯕꯤꯔꯦ ꯑꯗꯨꯒ ꯂꯥꯏ ꯇꯥꯟꯊꯣꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯥꯅ ꯂꯥꯏꯔꯣꯟ ꯌꯥꯝꯅ ꯁꯣꯟꯗꯨꯅ ꯌꯨꯝ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯆꯥꯏꯔꯤꯕ ꯉꯥꯎꯔꯤꯕ ꯂꯥꯏꯁꯤꯡ ꯑꯁꯤ ꯀꯩꯀꯧ ꯀꯧꯏ ꯃꯥꯏꯕꯁꯦ ꯐꯠꯇꯕ ꯂꯥꯏ ꯁꯥꯔꯣꯏꯁꯤꯡ ꯑꯁꯤꯕꯨ ꯇꯥꯟꯊꯣꯛꯅꯕ ꯂꯥꯏ ꯈꯨꯔꯨꯝꯅꯕ ꯍꯣꯠꯅꯕꯗ ꯌꯥꯝꯅ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯝꯃꯤ ꯇꯥꯏꯕꯪ ꯃꯤ ꯑꯃꯥꯏꯕꯅ ꯐꯥꯗꯨꯅ ꯈꯨꯠꯂꯥꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯗꯕ ꯅꯥꯔꯛꯇ ꯃꯣꯡꯁꯣꯡꯗ ꯂꯧꯕꯨꯛ ꯂꯝꯍꯥꯡꯗ ꯀꯣꯏꯄꯥꯏ ꯄꯥꯏꯔꯒ ꯂꯩꯕ ꯁꯥꯔꯣꯏꯁꯤꯡ ꯑꯣꯏꯔꯒꯗꯤ ꯐꯖꯅ ꯉꯝꯕ ꯌꯥꯕꯅꯤ ꯑꯗꯨꯕꯨ ꯑꯇꯣꯞꯄ ꯃꯥꯏꯕ ꯑꯃꯅ ꯇꯧꯒꯦ ꯌꯥꯎꯅ ꯇꯧꯔꯛꯄ ꯊꯕꯛꯅꯤꯅ ꯍꯧꯖꯤꯛꯀꯤ ꯃꯥꯏꯕꯁꯤꯅ ꯇꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯕꯗꯤ ꯌꯥꯝꯅ ꯋꯥꯔꯝꯃꯤ ꯃꯥꯏꯕꯁꯦ ꯁꯥꯔꯣꯏꯁꯤꯡ ꯑꯁꯤꯁꯨ ꯑꯇꯣꯞꯄ ꯃꯥꯏꯕꯅ ꯊꯥꯖꯤꯜꯂꯛꯄ ꯃꯈꯣꯏꯅ ꯁꯥꯟꯅꯕ ꯁꯥꯔꯣꯏꯁꯤꯡꯅꯤ ꯍꯥꯏꯕ ꯃꯥꯅ ꯈꯪꯕ ꯉꯝꯗꯦ ꯃꯁꯤꯃꯛꯅ ꯀꯔꯤꯅꯣꯅꯦ ꯑꯩꯅ ꯂꯥꯏ ꯈꯨꯔꯨꯝꯕꯗ ꯆꯠꯂꯨ ꯍꯥꯏꯕ ꯌꯥꯗ꯭ꯔꯤꯕꯁꯨꯕ ꯍꯥꯏꯗꯨꯅ ꯃꯥꯏꯕꯁꯦ ꯃꯥꯒꯤ ꯃꯆꯤꯟꯗꯒꯤ ꯃꯇꯣꯝꯗ ꯁꯣꯜꯂꯤ ꯑꯃꯨꯛ ꯇꯥꯟꯊꯣꯛꯀꯅꯤ ꯑꯃꯨꯛ ꯆꯠꯂꯛꯀꯅꯤ ꯃꯥꯏꯕꯁꯤꯗ ꯍꯟꯗꯅ ꯂꯥꯟꯗꯥꯅꯕ ꯃꯥꯏꯕꯁꯨ ꯑꯋꯥꯕ ꯄꯤꯅꯕ ꯑꯣꯏꯅ ꯇꯧꯔꯛꯏ ꯃꯥꯏꯕꯁꯦ ꯌꯥꯝꯅ ꯋꯥꯔꯦ ꯀꯣꯟꯅ ꯊꯪꯉꯗꯤ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯃꯥꯏꯕꯁꯤꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯕꯗꯒꯤ ꯁꯥꯔꯣꯏꯁꯤꯡ ꯑꯁꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯈꯤꯕꯒꯨꯝ ꯃꯥꯡꯈꯤꯕꯒꯨꯝ ꯇꯧꯏ ꯃꯥꯏꯕꯁꯤꯅ ꯌꯥꯝꯅ ꯍꯔꯥꯎꯅ ꯃꯁꯥꯗ ꯍꯨꯃꯥꯡ ꯀꯥꯡꯂꯤꯕꯗꯨ ꯇꯩꯊꯣꯛꯆꯔꯒ ꯍꯧꯖꯤꯛꯇꯤ ꯌꯨꯝꯒꯤ ꯃꯤꯁꯤꯡ ꯀꯔꯤꯃꯇ ꯋꯥꯕꯤꯔꯒꯅꯣ ꯂꯥꯏꯁꯤꯡ ꯑꯗꯣ ꯑꯩꯅ ꯇꯥꯟꯊꯣꯛꯂꯕꯅꯤ ꯌꯨꯝ ꯑꯁꯦ ꯉꯔꯥꯡꯗꯒꯤ ꯃꯈꯣꯏꯗꯤ ꯂꯥꯏ ꯏꯇꯤꯟꯐꯝ ꯑꯣꯏꯔꯝꯂꯦꯗꯅ ꯀꯔꯤꯃꯇ ꯅꯨꯡꯁꯥ ꯊꯤꯔꯒꯅꯣ ꯑꯩꯅ ꯁꯨꯝ ꯄꯥꯎ ꯇꯥꯕꯗ ꯂꯩꯀꯥꯏꯒꯤ ꯈꯨꯜ ꯑꯁꯤꯒꯤ ꯃꯤꯁꯤꯡꯁꯨ ꯃꯁꯤꯒꯤ ꯃꯔꯝꯗ ꯋꯥ ꯌꯥꯝꯅ ꯍꯥꯏꯅꯩ ꯑꯁꯤꯕ ꯍꯪꯕꯁꯨ ꯀꯅꯥꯃꯇ ꯂꯥꯛꯅꯗꯦ ꯍꯥꯏ ꯍꯧꯖꯤꯛꯇꯤ ꯀꯩꯁꯨꯝ ꯇꯧꯔꯔꯣꯏ ꯑꯀꯤꯕꯗꯣ ꯀꯔꯤꯃꯇ ꯊꯣꯛꯑꯔꯣꯏ ꯍꯥꯏ ꯑꯗꯨꯒ ꯑꯃꯨꯛ ꯌꯨꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯑꯣꯖꯥ ꯃꯥꯏꯕ ꯑꯁꯤꯕꯒꯤ ꯃꯪ ꯑꯗꯣ ꯑꯗꯨꯁꯨ ꯃꯥꯒꯤ ꯃꯀꯣꯛ ꯃꯄꯥꯗ ꯍꯣꯒꯥꯏꯕ꯭ꯔꯥ ꯀꯩꯅꯣꯝꯃ ꯇꯧꯏ ꯍꯥꯏꯗꯨꯅ ꯃꯤꯅ ꯋꯥ ꯂꯧꯅꯩ ꯑꯗꯨꯅ ꯀꯔꯝ ꯇꯧꯅꯤ ꯃꯥꯏꯕꯗꯣ ꯋꯥꯗꯨ ꯇꯥꯔꯕꯗ ꯉꯥꯏꯍꯥꯛꯇꯪ ꯋꯥꯈꯜ ꯈꯜꯂꯤ ꯑꯣ ꯌꯥꯅꯤ ꯑꯩ ꯌꯦꯡꯒꯦ ꯑꯁꯨꯝꯅ ꯃꯥꯏꯕꯁꯤꯅ ꯍꯥꯏꯔꯒ ꯃꯥꯒ ꯃꯈꯣꯏ ꯃꯤ ꯑꯃꯅꯤ ꯆꯠꯂꯤ ꯃꯪ ꯑꯗꯣꯝꯗꯤ ꯌꯦꯡꯉꯨꯏ ꯃꯪ ꯑꯗꯨꯗꯤ ꯀꯨꯡꯀꯨꯡꯅ ꯍꯥꯟꯅ ꯐꯖꯅ ꯁꯦꯝꯈ꯭ꯔꯕꯅꯤꯅ ꯀꯩꯁꯨꯝ ꯇꯧꯔꯝꯗ꯭ꯔꯦ ꯃꯥꯏꯕꯗꯨ ꯑꯃꯨꯛ ꯂꯥꯛꯑꯒ ꯌꯨꯝꯒꯤ ꯃꯤꯁꯤꯡꯗ ꯍꯥꯏꯔꯝꯃꯤ ꯃꯪꯗꯤ ꯀꯩꯁꯨꯝ ꯇꯧꯗꯦꯗ ꯍꯧꯖꯤꯛꯇꯤ ꯊꯧꯗꯣꯛꯁꯦ ꯃꯆꯥ ꯑꯃꯗ ꯊꯣꯛꯄꯗ ꯇꯣꯉꯥꯟꯅ ꯍꯦꯛꯇ ꯍꯥꯟꯕꯅꯤ ꯃꯪꯗꯤ ꯀꯩꯁꯨꯝ ꯇꯧꯗ꯭ꯔꯦ ꯌꯨꯝꯒꯤ ꯃꯤꯁꯤꯡꯁꯨ ꯀꯤꯕ ꯐꯔꯣ ꯑꯗꯨꯒ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯗꯁꯨ ꯑꯗꯨꯝ ꯄꯥꯎ ꯄꯤꯔꯣ ꯑꯩꯅꯁꯨ ꯊꯣꯛꯈꯤꯕꯗ ꯄꯥꯎ ꯍꯥꯏꯔꯝꯒꯦ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯌꯦꯡꯐꯝ ꯊꯣꯛꯄ ꯌꯦꯡꯉꯝꯃꯤ ꯑꯗꯨꯒ ꯃꯥꯏꯕꯁꯦ ꯆꯠꯈꯤꯅꯕ ꯁꯦꯝ ꯁꯥꯔꯦ ꯃꯍꯥꯛꯅ ꯂꯩꯔꯛ ꯂꯩꯀꯥꯏꯁꯤꯗ ꯊꯣꯔꯛꯄ ꯃꯇꯝꯗ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯅ ꯀꯔꯤꯃꯇ ꯀꯤꯕꯤꯔꯒꯅꯨ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯑꯁꯤꯕ ꯍꯪꯕ ꯆꯪꯕꯤꯌꯨ ꯀꯩꯁꯨꯝ ꯇꯧꯔꯔꯣꯏ ꯍꯥꯏꯗꯨꯅ ꯃꯥꯅ ꯋꯥ ꯌꯥꯝꯅ ꯍꯥꯏꯔꯝꯃꯤ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯁꯨ ꯃꯥꯏꯕꯗꯨꯅ ꯑꯗꯨꯝꯅ ꯍꯥꯏꯔꯝꯕꯅꯤꯅ ꯃꯈꯣꯏꯁꯨ ꯑꯀꯤꯕꯗꯨ ꯈꯔ ꯃꯈꯩꯗꯤ ꯐꯔꯦ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯃꯆꯤꯟ ꯆꯠꯄ ꯈꯔ ꯑꯍꯜ ꯑꯣꯏꯕꯁꯤꯡꯅꯁꯨ ꯄꯥꯎ ꯑꯁꯤ ꯃꯊꯪ ꯄꯤꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯀꯩꯁꯨꯝ ꯇꯧꯔꯔꯣꯏ ꯑꯁꯤꯐꯝꯗ ꯂꯥꯛꯂꯒ ꯑꯁꯤꯕ ꯍꯪꯕ ꯈꯔ ꯆꯪꯕꯤꯌꯨ ꯍꯥꯏꯗꯨꯅ ꯄꯥꯎ ꯆꯠꯂꯔꯦ ꯀꯤꯗꯨꯅ ꯊꯣꯛꯅꯔꯝꯗꯕꯁꯤꯡ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯑꯃꯨꯛ ꯍꯟꯅ ꯅꯨꯡꯊꯤꯟꯒꯤ ꯃꯇꯝꯗ ꯃꯈꯣꯏꯁꯦ ꯑꯁꯤꯕ ꯑꯃꯨꯛ ꯂꯥꯛꯅꯈꯤ ꯑꯁꯨꯝꯅ ꯇꯝꯅꯗ꯭ꯔꯤꯕ ꯑꯁꯤꯗꯤ ꯄꯨꯡꯖꯥ ꯈꯔ ꯈꯛꯇꯅꯤ ꯃꯥꯏꯕ ꯐꯥꯏꯕꯣꯛ ꯃꯅꯥꯎ ꯅꯨꯄꯥꯁꯦ ꯁꯥꯊꯤꯅ ꯋꯥꯈꯜ ꯂꯩꯕ ꯌꯥꯝꯅ ꯁꯤꯡꯕ ꯃꯤꯅꯤ ꯀꯨꯂ ꯑꯃꯗꯤ ꯅꯥꯀꯟꯗ ꯃꯈꯨꯠ ꯂꯩꯊꯦꯛꯈ꯭ꯔꯕ ꯅꯨꯄꯥꯁꯤꯅ ꯐꯝꯗꯨꯅ ꯃꯈꯣꯏꯅ ꯊꯧꯔꯥꯡ ꯀꯌꯥ ꯑꯃ ꯁꯤꯜꯂꯔꯤ ꯃꯥꯏꯕ ꯂꯥꯛꯇꯨꯅ ꯌꯦꯡꯕꯗ ꯃꯥꯅ ꯇꯥꯟꯊꯣꯛꯈꯤꯕ ꯁꯥꯍꯟꯕꯅꯤ ꯑꯃꯨꯛ ꯍꯟꯅ ꯃꯈꯣꯏꯅ ꯂꯥꯏ ꯁꯥꯔꯣꯏꯁꯤꯡ ꯑꯗꯨ ꯀꯧꯈꯤꯕꯅꯤ ꯃꯥꯏꯕꯁꯤꯅ ꯆꯠꯈ꯭ꯔꯕ ꯇꯨꯡ ꯍꯣꯔꯦꯟ ꯅꯨꯡꯊꯤꯟ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝꯒꯤ ꯃꯇꯝꯗ ꯑꯃꯨꯛ ꯍꯟꯅ ꯃꯊꯤ ꯐꯣꯡꯍꯟꯕ ꯑꯃꯨꯛ ꯍꯟꯅ ꯅꯩꯕꯒꯤ ꯋꯥꯈꯜꯁꯦ ꯃꯈꯣꯏꯅ ꯈꯜꯂꯤꯕꯅꯤ
ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯃꯁꯤꯕꯨ ꯌꯦꯡꯒꯅꯤ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕ ꯃꯥꯏꯕꯁꯦ ꯃꯥꯒꯤ ꯃꯊꯛꯇ ꯃꯥꯏꯕꯁꯤꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯅꯕ ꯊꯧꯔꯥꯡ ꯑꯃ ꯁꯤꯜꯂꯛꯏ꯫ ꯀꯔꯤ ꯊꯧꯔꯥꯡ ꯑꯇꯩ ꯑꯃꯠꯇ ꯅꯠꯇꯦ, ꯃꯥꯏꯕꯗꯨꯅ ꯃꯥꯒꯤ ꯃꯌꯨꯝ ꯃꯥꯏꯀꯩ ꯇꯝꯕ ꯂꯥꯛꯄ ꯃꯇꯝ ꯑꯁꯤꯗ ꯃꯈꯣꯏ ꯐꯠꯇꯕ ꯃꯥꯏꯕ ꯑꯍꯨꯝ ꯑꯁꯤꯅ ꯐꯥꯅꯕ ꯊꯧꯔꯥꯡ ꯑꯃ ꯁꯤꯟꯈ꯭ꯔꯦ꯫ ꯑꯗꯨꯒ ꯃꯍꯥꯛꯄꯨ ꯀꯗꯥꯏꯗꯅꯣꯃ ꯂꯣꯠꯁꯤꯜꯂꯒ ꯊꯝꯕꯒꯤ ꯊꯧꯔꯥꯡꯅꯤ꯫ ꯍꯥꯏꯔꯤꯕ ꯊꯧꯔꯥꯡ ꯑꯁꯤꯃꯛ ꯃꯥꯏꯕꯁꯤꯒꯤ ꯃꯥꯒꯤ ꯀꯜꯂꯕ ꯃꯍꯩꯒꯤ ꯃꯇꯦꯡꯅ ꯉꯝꯁꯨ ꯉꯝꯈꯤ꯫ ꯑꯁꯨꯝꯅ ꯃꯥꯏꯕꯗꯣ ꯐꯥꯖꯤꯜꯂꯒ ꯊꯝꯈ꯭ꯔꯕ ꯇꯨꯡꯗꯗꯤ ꯍꯧꯖꯤꯛꯇꯤ ꯀꯨꯂꯗ ꯃꯥꯏꯕ ꯐꯩꯕꯣꯛ ꯃꯅꯥꯎ ꯅꯨꯄꯥ ꯑꯁꯤꯅ ꯋꯥ ꯍꯥꯏꯔꯛꯏ꯫ ꯆꯠꯂꯣ, ꯃꯤ ꯑꯁꯤꯕꯒꯤ ꯌꯨꯝ ꯑꯗꯨꯃꯛꯇꯗ ꯅꯪ ꯆꯠꯀꯗꯕꯅꯤ꯫ ꯅꯃꯥꯏꯗ ꯅꯀꯣꯏ ꯍꯥꯞꯆꯤꯜꯂꯨ, ꯅꯪꯒꯤ ꯁꯛ ꯈꯪꯗꯅꯕ ꯍꯣꯠꯅꯧ꯫ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯊꯥꯖꯤꯜꯂꯛꯀꯦ꯫ ꯃꯗꯨꯒꯤꯁꯤꯡ ꯑꯗꯣ ꯅꯪꯅ ꯉꯥꯛꯊꯣꯛꯄꯤꯒꯦ, ꯅꯪꯅ ꯁꯝꯗꯥꯏꯅꯕꯤꯒꯦ ꯍꯥꯏꯗꯨꯅ ꯅꯪꯅ ꯌꯦꯡꯕ ꯁꯥꯎ꯫ ꯑꯗꯨꯒ ꯅꯍꯥꯛꯅ ꯌꯦꯡꯂꯕ ꯇꯨꯡꯗ ꯂꯩꯀꯥꯏ ꯈꯨꯜ ꯑꯁꯤꯒꯤ ꯃꯤ ꯈꯔ ꯑꯍꯤꯡꯒꯤ ꯃꯇꯝꯗ ꯑꯍꯤꯡ ꯂꯦꯛꯄ ꯌꯥꯎ ꯍꯥꯏꯗꯨꯅ ꯄꯥꯎ ꯄꯤꯒꯗꯕꯅꯤ꯫ ꯁꯣꯏꯗꯅꯃꯛꯀꯤ ꯅꯅꯥꯎ ꯀꯨꯡꯀꯨꯡ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯃꯆꯥꯗꯣ ꯉꯁꯤꯗꯤ ꯃꯍꯥꯛ ꯑꯍꯤꯡ ꯂꯦꯛꯄ ꯂꯥꯛꯀꯅꯤ, ꯑꯩꯅ ꯊꯥꯖꯕ ꯂꯩ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯅ ꯊꯕꯛꯁꯤꯡ ꯃꯊꯪ ꯃꯊꯪ ꯄꯥꯡꯊꯣꯛꯂꯛꯀꯦ꯫ ꯑꯩꯅ ꯍꯥꯏꯕꯁꯤꯡ ꯑꯗꯣ ꯅꯪꯅ ꯇꯧꯒꯗꯕꯅꯤ꯫ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯅꯍꯥꯛꯁꯦ ꯄꯥꯛ ꯅꯛꯁꯤꯟꯕ ꯌꯥꯗꯦ, ꯂꯥꯞꯊꯣꯛꯀꯗꯕꯅꯤ꯫ ꯅꯪꯒꯤ ꯁꯛꯄꯨ ꯐꯖꯅ ꯎꯍꯟꯕ ꯌꯥꯗꯦ, ꯈꯪꯍꯟꯕ ꯌꯥꯗꯦ꯫ ꯑꯗꯨꯒ ꯊꯦꯡꯂꯕ ꯑꯍꯤꯡ ꯅꯣꯡꯖꯥꯏꯒꯤ ꯃꯇꯝ ꯑꯗꯨꯗ ꯑꯩꯅ ꯌꯥꯝꯅ ꯁꯥꯊꯤꯕ ꯊꯕꯛ ꯑꯃ ꯇꯧꯔꯛꯀꯅꯤ꯫ ꯃꯗꯨꯒꯤ ꯃꯇꯝ ꯑꯗꯨꯗꯅꯤ ꯅꯍꯥꯛꯅ ꯍꯥꯏꯒꯗꯕꯅꯤ, ꯅꯪꯅ ꯑꯍꯤꯡ ꯂꯦꯛꯄ ꯌꯥꯎꯔꯕ ꯃꯌꯥꯝ ꯑꯗꯨꯗ ꯅꯪꯅ ꯋꯥꯔꯤ ꯁꯥꯒꯗꯕꯅꯤ꯫ ꯀꯨꯂꯁꯨ ꯀꯤꯅ ꯀꯤꯅ ꯄꯥꯈꯠ ꯄꯥꯈꯠꯅ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯇꯥꯅ ꯇꯥꯅ ꯃꯥꯅ ꯍꯥꯏꯔꯛꯏ꯫ ꯃꯈꯥꯗꯤ ꯀꯝꯗꯧꯕ? ꯑꯩꯅ ꯀꯔꯤ ꯇꯧꯒꯗꯕ? ꯃꯥꯒꯤ ꯑꯣꯖꯥꯁꯤꯅ ꯃꯈꯥ ꯇꯥꯔꯛꯏ꯫ ꯃꯇꯝ ꯑꯗꯣ ꯇꯥꯏꯕꯪ ꯃꯤ ꯀꯅꯥ ꯑꯃꯠꯇꯅ ꯄꯨꯕ ꯊꯥꯡꯕ ꯉꯝꯗꯕ ꯑꯀꯤꯕ ꯍꯥꯏꯕꯗꯣ ꯐꯥꯎꯔꯛꯀꯗꯕ ꯃꯇꯝꯅꯤ꯫ ꯃꯗꯨꯒꯤ ꯃꯇꯝ ꯑꯗꯨꯗ ꯅꯍꯥꯛꯅ ꯍꯥꯏꯒꯗꯕꯅꯤ, ꯑꯍꯤꯡ ꯂꯦꯛꯄꯗ ꯌꯥꯎꯔꯤꯕ ꯅꯈꯣꯏ ꯅꯨꯄꯥ ꯃꯆꯥꯁꯤꯡ, ꯅꯈꯣꯏꯒꯤ ꯐꯨꯔꯤꯠꯁꯤꯡ ꯑꯗꯣ ꯂꯧꯊꯣꯔꯛꯑꯣ꯫ ꯑꯗꯨꯒ ꯅꯈꯣꯏꯒꯤ ꯐꯨꯔꯤꯠꯁꯤꯡ ꯑꯁꯤꯅ ꯑꯁꯤꯗ ꯂꯩꯔꯤꯕ ꯆꯥꯏꯔꯤꯕ ꯁꯥꯔꯣꯏꯁꯤꯡ ꯑꯁꯤ ꯀꯜꯂꯒ ꯇꯥꯟꯁꯤ꯫ ꯋꯥꯗꯨ ꯇꯥꯕꯗ ꯀꯨꯂꯅ ꯋꯥꯔꯤꯗꯨ ꯃꯔꯛ ꯊꯠꯂꯤ꯫ ꯑꯣꯖꯥ, ꯑꯗꯨꯕꯨ ꯌꯥꯒꯗ꯭ꯔꯥꯅꯦ? ꯐꯨꯔꯤꯠ ꯂꯧꯊꯣꯛꯂꯒ ꯂꯥꯏ ꯇꯥꯟꯕ ꯀꯟꯕ ꯍꯥꯏꯔꯤꯁꯤꯕꯨ ꯃꯗꯨ ꯌꯥꯒꯗꯕ ꯃꯥꯟꯗꯦ꯫ ꯃꯥꯒꯤ ꯑꯣꯖꯥꯁꯤꯅ ꯃꯈꯥ ꯇꯥꯔꯛꯏ꯫ ꯌꯥꯔꯛꯀꯅꯤ, ꯁꯣꯏꯗꯅꯃꯛꯀꯤ ꯌꯥꯒꯅꯤ꯫ ꯃꯇꯝ ꯑꯁꯤꯗ ꯀꯨꯡꯀꯨꯡ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯃꯆꯥꯗꯣ ꯃꯥꯗꯤ ꯌꯥꯔꯣꯏ ꯈꯪꯉꯤ꯫ ꯑꯗꯨꯕꯨ ꯅꯍꯥꯛꯅ ꯈꯔ ꯁꯥꯎꯅ ꯋꯥ ꯉꯥꯡꯒꯗꯕꯅꯤ, ꯍꯥꯏꯒꯗꯕꯅꯤ꯫ ꯅꯨꯄꯥ ꯃꯆꯥꯁꯤꯅ ꯐꯨꯔꯤꯠ ꯂꯧꯊꯣꯛꯇꯕ ꯇꯥꯔꯕꯗꯤ ꯌꯨꯝ ꯑꯁꯤ ꯍꯦꯟꯅ ꯋꯥꯔꯒꯅꯤ, ꯂꯧꯊꯣꯛꯍꯜꯂꯣ꯫ ꯑꯗꯨꯒ ꯃꯌꯥꯝ ꯄꯨꯟꯅ ꯃꯥꯟꯅꯔꯒ ꯑꯃꯨꯛꯇꯪ ꯀꯜꯍꯜꯂꯣ ꯍꯥꯏꯗꯨꯅ ꯌꯨꯝꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗ ꯅꯪꯅ ꯑꯋꯥꯕꯒꯤ ꯃꯑꯣꯡꯗ ꯋꯥ ꯍꯥꯏꯒꯗꯕꯅꯤ꯫ ꯀꯨꯡꯀꯨꯡ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯃꯆꯥꯁꯤꯅ ꯀꯔꯤꯒꯨꯝꯕ ꯃꯥꯒꯤ ꯐꯨꯔꯤꯠ ꯑꯁꯤ ꯑꯃꯨꯛꯇꯪ ꯂꯧꯊꯣꯔꯛꯄ ꯇꯥꯔꯕꯗꯤ ꯑꯩꯅ ꯃꯊꯪ ꯊꯕꯛꯁꯤꯡ ꯑꯗꯣ ꯍꯧꯔꯛꯂꯒꯅꯤ꯫ ꯑꯩꯁꯨ ꯐꯖꯅ ꯆꯦꯛꯁꯤꯟꯅ ꯇꯧꯒꯦ, ꯅꯪꯁꯨ ꯆꯦꯛꯁꯤꯟꯅ ꯇꯧꯒꯗꯕꯅꯤ꯫ ꯅꯪꯒꯤ ꯅꯁꯛ ꯈꯪꯍꯟꯕ ꯌꯥꯗꯦ, ꯅꯀꯣꯏ ꯑꯗꯣ ꯍꯥꯞꯆꯤꯟꯒꯗꯕꯅꯤ, ꯑꯗꯨꯒ ꯆꯠꯀꯗꯕꯅꯤ꯫ ꯊꯕꯛ ꯑꯁꯤ ꯃꯥꯏ ꯄꯥꯛꯇꯕ ꯌꯥꯗꯕꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯥꯏꯕ ꯃꯅꯥꯎ ꯅꯨꯄꯥ ꯐꯥꯏꯕꯣꯛ ꯑꯁꯤ ꯀꯟꯅ ꯅꯣꯛꯏ꯫ ꯑꯃꯨꯛꯁꯨ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯛꯂꯤ꯫ ꯇꯥꯆꯧ, ꯑꯩꯅ ꯊꯕꯛ ꯑꯗꯣ ꯁꯣꯏꯗꯅꯃꯛꯀꯤ ꯇꯥꯆꯧꯒꯤ ꯊꯋꯥꯏꯅ ꯄꯦꯟꯅꯕ ꯄꯥꯡꯊꯣꯛꯂꯛꯀꯅꯤ꯫ ꯇꯥꯆꯧ ꯀꯔꯤꯃꯇ ꯋꯥꯒꯅꯨ ꯍꯥꯏꯗꯨꯅ ꯑꯃꯨꯛꯁꯨ ꯀꯞꯂꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯁꯤ ꯇꯞꯅ ꯑꯁꯣꯝ ꯀꯥ ꯑꯃꯗ ꯄꯨꯜꯂꯒ ꯊꯝꯂꯤꯕ ꯉꯁꯥꯏ ꯑꯁꯤꯕꯒꯤ ꯌꯨꯝ ꯑꯗꯨꯗ ꯇꯝꯅꯩ ꯍꯥꯏꯔꯤꯕ ꯀꯌꯥ ꯑꯗꯨꯕꯨ ꯌꯦꯡꯂꯝꯂꯤꯕ ꯃꯥꯏꯕꯗꯨꯒꯤ ꯃꯅꯥꯛꯇ ꯑꯃ ꯆꯪꯉꯤ꯫ ꯑꯗꯨꯒ ꯃꯥꯅ ꯍꯥꯏꯔꯛꯏ, ꯃꯇꯝ ꯈꯔꯗꯤ ꯅꯍꯥꯛ ꯃꯁꯤꯗ ꯂꯩꯌꯨ꯫ ꯑꯩꯅ ꯄꯥꯡꯊꯣꯛꯀꯗꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯂꯣꯏꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯅꯍꯥꯛ ꯑꯁꯤꯗ ꯂꯩꯌꯨ ꯍꯥꯏꯗꯨꯅ ꯃꯥꯏꯕ ꯃꯅꯥꯎ ꯅꯨꯄꯥ ꯐꯥꯏꯕꯣꯛꯁꯤꯅ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯒ ꯍꯣꯔꯦꯟ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯁꯤꯗ ꯁꯣꯏꯗꯅꯃꯛꯀꯤ ꯀꯨꯡꯀꯨꯡꯁꯤ ꯃꯥꯒꯤ ꯐꯨꯔꯤꯠ ꯂꯧꯊꯣꯔꯛꯀꯅꯤ꯫ ꯂꯧꯊꯣꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯑꯩꯅ ꯄꯥꯡꯊꯣꯛꯅꯤꯡꯕ ꯊꯕꯛꯁꯤꯡ, ꯑꯩꯒꯤ ꯃꯍꯩꯒꯤ ꯄꯥꯡꯒꯜꯅ ꯅꯪꯕꯨ ꯁꯣꯏꯗꯅꯃꯛꯀꯤ ꯃꯥꯏꯊꯤꯕ ꯄꯤꯔꯒꯅꯤ꯫ ꯋꯥꯍꯩꯁꯤ ꯍꯥꯏꯔꯒ ꯃꯥꯏꯕꯁꯤ ꯍꯔꯥꯎꯕꯗꯨꯅ ꯑꯃꯨꯛꯁꯨ ꯅꯣꯛꯏ꯫ ꯑꯗꯨꯒ ꯃꯥꯒꯤ ꯃꯆꯤꯟꯗꯒꯤ ꯁꯣꯜꯂꯤ꯫ ꯀꯨꯡꯀꯨꯡ, ꯉꯁꯤꯒꯤ ꯑꯍꯤꯡ ꯑꯁꯤꯃꯗꯤ ꯏꯃꯥꯒ ꯌꯨꯝꯗ ꯑꯍꯥꯎꯕ ꯃꯊꯦꯜ ꯑꯃ ꯆꯥꯃꯤꯟꯅꯧ꯫ ꯑꯗꯨꯒ ꯂꯥꯛꯑꯣ, ꯑꯩꯅ ꯅꯪꯕꯨ ꯀꯩꯗꯧꯉꯩꯗ ꯍꯜꯂꯛꯏꯔꯣꯏ꯫ ꯅꯪꯒꯤ ꯃꯍꯩ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯄꯥꯏꯁꯤꯜꯂꯒ ꯅꯪꯕꯨ ꯑꯩꯅ ꯉꯧꯗꯨꯅ ꯅꯪꯕꯨ ꯂꯥꯛꯅꯕ ꯁꯥꯟꯅꯕꯗꯨꯅꯤ ꯑꯩꯅ ꯄꯥꯝꯂꯤꯕ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯒꯤ ꯇꯥꯆꯧꯒꯤ ꯊꯋꯥꯏꯅ ꯑꯇꯤꯌꯥ ꯊꯛꯇꯒꯤ ꯃꯅꯥꯎ ꯅꯨꯄꯥ ꯑꯩꯅ ꯇꯧꯕ ꯊꯕꯛꯁꯤꯡ ꯑꯗꯣ ꯃꯥꯅ ꯌꯦꯡꯂꯒ ꯃꯃꯣꯟ ꯅꯣꯛꯆꯕꯗꯨꯅꯤ ꯑꯩꯅ ꯄꯥꯝꯂꯤꯕ ꯍꯥꯏꯗꯨꯅ ꯃꯥꯏꯕꯁꯤ ꯑꯉꯥꯎꯕꯒꯤ ꯃꯑꯣꯡ ꯇꯧꯅ ꯌꯥꯝꯅ ꯀꯟꯅ ꯍꯧꯅ ꯅꯣꯛꯂꯤ꯫ ꯍꯣꯔꯦꯟ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯁꯤꯅꯤ ꯃꯥꯅ ꯊꯋꯥꯏ ꯇꯥꯅ ꯉꯥꯏꯖꯔꯤꯕ ꯃꯍꯩ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯄꯨꯟꯅ ꯊꯥꯗꯣꯛꯂꯕꯒꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯅꯤ ꯃꯥꯅ ꯈꯜꯂꯤꯕ꯫ ꯍꯌꯦꯡ ꯋꯥꯔꯤꯁꯤꯒꯤ ꯃꯈꯥ ꯑꯃ ꯉꯥꯏꯃꯤꯟꯅꯁꯤ꯫
ꯀꯔꯤꯕꯨ ꯊꯣꯛꯀꯗꯣꯔꯤ? ꯈꯨꯡꯒꯪꯁꯦ ꯃꯥꯏꯕꯁꯤꯅ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯇꯧꯈꯤꯕ ꯇꯥꯔꯕꯗꯤ ꯑꯋꯥꯕ ꯇꯥꯒꯗꯣꯔꯤꯕ꯭ꯔꯥ? ꯃꯌꯥꯝꯒꯤ ꯋꯥꯈꯜꯗ ꯐꯥꯎꯕꯤꯔꯛꯄꯁꯤꯡ ꯑꯣꯏꯔꯛꯀꯅꯤ ꯈꯟꯕꯁꯤꯡꯁꯨ ꯀꯃꯦꯟꯗ ꯍꯥꯏꯕꯤꯔꯝꯃꯨ. ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯗꯥꯟ ꯈꯨꯃꯟꯅ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ.